ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦꯅꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ especially ꯀꯣ we are going live and we will do the 90 days challenge ꯁꯤꯗꯩꯁꯤꯗꯉꯁꯤꯗꯤ ꯑꯩꯅ especially 90 days ꯀꯤ challenge ꯁꯤꯗ ꯀꯣ ꯑꯩꯅ Q&A ꯑꯣꯏꯅ ꯇꯧꯁꯦꯕ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦꯅꯦꯀꯣ ꯑꯗꯣ ꯀꯣ ꯑꯣꯀꯦ ꯖꯣꯏꯀꯤꯁꯟ ꯑꯖꯟꯇꯥ ꯀꯣ ꯁꯣꯃꯣꯔꯖꯤꯠ ꯑꯗꯩ ꯁꯨꯅꯟꯗ ꯗꯥꯏꯃꯟ ꯀꯣ ꯁꯤꯕꯥꯅꯟꯗ ꯑꯣꯀꯦ ꯅꯣꯏ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒꯅꯦ ꯒꯨꯗ ꯏꯚꯅꯤꯡ ꯁꯣꯃꯣꯔꯖꯤꯠ ꯒꯨꯗ ꯏꯚꯅꯤꯡ ꯅꯣꯏꯒꯤꯅꯦ ꯀꯣꯏꯁꯟ ꯑꯦꯅꯤ ꯀꯣ ꯅꯣꯏꯅ ꯍꯪꯅꯤꯡꯕ ꯉꯁꯤꯗꯤ Q&A ꯇꯧꯁꯦ ꯃꯌꯥꯝꯒꯤ ꯌꯥꯏꯗꯅ ꯉꯁꯤꯗꯤ ꯁꯇꯔꯗꯦꯅ ꯋꯤꯀꯦꯟꯅꯤꯅ ꯈꯔꯁꯨ ꯔꯤꯂꯦꯛꯁ ꯇꯧꯁꯦ ꯉꯔꯥꯡ ꯃꯌꯥꯝ ꯑꯃ ꯇꯥꯛꯁꯟꯈ꯭ꯔꯦꯗꯅ ꯑꯗꯣ ꯑꯗꯨꯒꯤꯗꯨꯁꯨ ꯄꯤꯅꯤ ꯀꯣ ꯀꯗꯥꯏꯗ ꯌꯦꯡꯗꯣꯏꯅꯣꯗꯣ ꯑꯗꯨꯅ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯀꯣ ꯌꯥꯔꯒꯗꯤ ꯀꯣ ꯃꯤ 25 ꯍꯦꯟꯅ ꯌꯥꯎꯔꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯅꯣꯏ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏ ꯑꯣꯟ ꯇꯧꯕꯤꯔꯣ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯀꯣ ꯃꯌꯥꯝ ꯂꯥꯏꯐꯅꯤ ꯆꯠꯊꯔꯤꯁꯦ ꯋꯤꯀꯦꯟꯁꯦ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯃꯌꯥꯝ ꯁꯇꯔꯗꯦꯁꯦ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯕꯅꯤ ꯅꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯀꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯅꯨꯡꯉꯥꯏ ꯁꯔ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯑꯗꯣ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯅꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯉꯁꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯒꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯂꯤ ꯀꯣ ꯃꯤ 30ꯅꯤꯗꯅ ꯀꯣ ꯑꯔꯥꯎꯟ 100+ ꯍꯦꯟꯅ ꯌꯥꯎꯔꯛꯀꯅꯤ ꯀꯣ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯖꯣꯔꯣ ꯖꯣꯔꯣ ꯍꯧꯖꯤꯛ 31 ꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯀꯣ ꯅꯣꯏꯗ ꯌꯥꯝ ꯐꯖꯕ ꯑꯩ ꯉꯁꯤ ꯈꯔ ꯄꯤꯒꯦꯕ ꯌꯥꯝ ꯅꯠꯇ꯭ꯔꯣ ꯃꯦꯝ ꯌꯥꯏꯀꯣ ꯑꯣꯀꯦ ꯑꯗꯣ ꯅꯣꯏ ꯑꯦꯅꯤꯊꯤꯡ ꯀꯣ ꯀ꯭ꯂꯥꯁꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕ ꯀꯣ ꯑꯩ ꯀꯔꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯟꯅꯁꯤꯒꯦ ꯀꯣ ꯗꯤꯞ ꯑꯣꯏꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯒꯦ ꯀꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯖꯟꯇ ꯁꯔꯨꯡꯕꯝ ꯀꯣ ꯑꯍꯥꯟꯕ ꯃꯥꯜꯂꯤ ꯑꯖꯟꯇꯁꯦ ꯑꯣꯀꯦꯏꯗꯤꯁꯟꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯗꯒꯤ ꯍꯦꯔꯣꯖꯤꯠꯁꯨ ꯂꯥꯛꯑꯦ ꯁꯨꯆꯤꯇ꯭ꯔꯥ ꯊꯥꯖꯃꯥꯟꯕꯤ ꯁꯣꯃꯣꯔꯖꯤꯠ ꯁꯨꯅꯟꯗ ꯑꯗꯒꯤ ꯑꯕꯦꯅꯥꯎ ꯀꯣ ꯃꯃꯥꯡꯒꯤ ꯁꯇꯔꯗꯦꯗꯒꯤ ꯌꯥꯎꯏꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯣꯁꯝ ꯑꯩꯅ ꯎꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯩ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯀꯣ ꯗꯥꯏꯃꯟꯁꯨ ꯂꯥꯛꯑꯦ ꯑꯦꯁ ꯗꯤꯅꯦꯁ ꯀꯣ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯗꯤꯅꯦꯁ ꯀꯩꯅꯣ ꯄꯠ ꯊꯣꯛꯂꯛꯏꯁꯤꯅ ꯑꯣꯀꯦ ꯎꯝ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯜꯂꯁꯤꯔꯣ ꯀꯣ ꯃꯤ 37 ꯃꯨꯛꯇꯤ ꯁꯨꯔꯦ ꯏꯐ ꯌꯨ ꯒꯥꯏꯁ ꯑꯥꯔ ꯔꯦꯗꯤ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ IMR ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯣꯁꯝ ꯀꯣ ꯃꯨꯇꯨꯝ ꯁꯨꯅꯨꯟꯗ ꯔꯦꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯥꯁ ꯌꯥꯎꯕꯤꯔꯤꯕ ꯍꯧꯖꯤꯛ ꯃꯤ 36 ꯁꯨꯖꯜꯂꯛꯑꯦ ꯀꯣ ꯌꯥꯔꯒꯗꯤ ꯅꯣꯏ ꯚꯤꯗꯤꯑꯣꯗꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯇꯧꯃꯤꯟꯅꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯩꯔꯒ ꯀꯣ ꯁꯣꯝꯅ ꯀꯣ ꯆꯠꯄꯤꯈꯣ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯁꯟꯇꯣꯁꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯗꯒꯤ ꯊꯥꯖꯃꯟꯕꯤ ꯀꯣ ꯊꯥꯖꯃꯟꯕꯤ ꯃꯤꯅ ꯉꯝꯍꯟꯒꯅꯨ ꯀꯣ
ꯃꯤꯅ ꯑꯣꯏꯔꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯑꯩꯁꯨ ꯑꯗꯨꯝꯕꯗꯨꯅꯦ ꯑꯩꯅ ꯌꯥꯝꯅ ꯆꯦꯂꯦꯟꯖ ꯌꯥꯝ ꯇꯧꯅꯤꯡꯉꯤꯁꯦ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯔꯒꯅꯣ ꯑꯣꯏꯗꯣꯏꯁꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯥꯛꯇ꯭ꯔꯣ ꯑꯗ ꯑꯣꯏꯔꯣꯏ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯛꯄ ꯃꯤ ꯃꯌꯥꯝꯗꯣ ꯀꯣ ꯅꯪꯅ ꯄ꯭ꯔꯨꯐ ꯇꯧꯈꯥꯏꯁꯦꯕ ꯑꯣꯀꯦ ꯃꯤ 41 ꯀꯣ ꯖꯔ ꯖꯔ ꯁꯨꯝ ꯆꯪꯉꯛꯏ ꯀꯣ ꯁꯥꯏꯈꯣꯝ ꯍꯤꯔꯥꯆꯟꯗ꯭ꯔꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯄ꯭ꯔꯦꯝꯂꯥ ꯌꯨꯝꯅꯥꯝꯁꯨ ꯂꯥꯛꯑꯦ ꯔꯣꯁꯟ ꯑꯉꯣꯝ ꯑꯗꯒꯤ ꯆꯤꯡꯈꯩ ꯉꯥꯟꯕ ꯀꯣ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯀꯣ ꯑꯩꯈꯣꯏ ꯇꯤꯝ ꯂꯣꯏ ꯁꯨꯔꯛꯇꯣꯔꯦꯅ ꯁꯤꯗꯤ ꯖꯣꯏꯁ꯭ꯔꯤ ꯀꯣ ꯖꯣꯏꯁ꯭ꯔꯤꯒꯤ ꯃꯤꯡꯁꯦ ꯑꯝꯇꯪ ꯁꯤꯟꯗꯣꯛꯀꯦ ꯀꯣ ꯍꯤꯌꯥꯟ ꯏꯟꯖꯤ ꯂꯩꯁꯦ ꯑꯣꯀꯦ ꯖꯣꯏꯁ꯭ꯔꯤ ꯌꯥꯔꯕ ꯑꯣꯀꯦ ꯑꯩꯁ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯁꯨ ꯂꯥꯛꯑꯦ ꯅꯥꯏꯁ ꯕꯤꯅꯣꯗ ꯀꯣ ꯕꯤꯅꯣꯗꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯀꯣ ꯑꯇꯣꯞꯄ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯀꯩꯅꯣ ꯃꯦꯗꯥꯝ ꯇꯣꯃꯤꯁꯅꯥꯁꯨ ꯂꯥꯛꯑꯦ ꯀꯣ ꯌꯥꯝ ꯎꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯝ ꯃꯦꯁꯦꯁ ꯊꯥꯖꯤꯜꯂꯨꯗꯅ ꯑꯩꯈꯣꯏꯉꯔꯥꯡꯒꯤ ꯅꯨꯡꯗꯥꯡ ꯄꯥꯔꯇꯤꯗꯣ ꯃꯅꯨꯁꯁꯨ ꯂꯥꯛꯑꯦ ꯑꯁ ꯆꯤꯡꯂꯦꯝꯕꯁꯨ ꯂꯥꯛꯑꯦ ꯀꯣ ꯆꯤꯡꯂꯦꯝꯕꯁꯦ ꯉꯁꯤꯗꯤ ꯈꯔ ꯁꯦꯠ ꯃꯣꯠꯇ ꯂꯩꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯅꯣꯏꯅ ꯉꯁꯤ ꯇꯝꯗꯣꯏꯁꯦ ꯁ꯭ꯄꯦꯁꯂꯤ ꯀꯣ ꯀꯩ ꯇꯝꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯇꯝꯅꯤꯡꯉꯤꯁꯦ ꯅꯠꯇ꯭ꯔꯣ It's all about digital marketing. ꯑꯗꯣ digital marketing ꯁꯦ ꯌꯥꯝꯅ ꯆꯥꯎꯋꯤ. It's a very very vast ꯀꯣ niche or topic. ꯑꯗꯣ ꯆꯥꯎꯔꯤꯁꯤꯗꯒꯤ ꯑꯩꯅ ꯈꯪꯖꯕ ꯀꯣ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯀꯣ ꯀ꯭ꯂꯥꯏꯟꯗ ꯑꯣꯜꯔꯦꯗꯤ ꯁꯔꯚ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯀꯣ ꯑꯩꯅ ꯇꯥꯛꯆꯕ ꯈꯛꯇꯅꯦꯕ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯗꯃꯥꯝ ꯂꯩꯀꯣ ꯃꯌꯥꯝ ꯀꯣ there's a lots of people in the world ꯀꯣ ꯑꯩꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯅ ꯍꯩꯖꯩ just ꯗ꯭ꯔꯣꯞ ꯑꯃ ꯈꯛꯇꯅꯦꯕ ꯀꯣ ꯑꯩꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯅꯤꯁ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯅ everything ꯄꯨꯝꯅꯃꯛ ꯍꯩꯒꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯅꯕ ꯄꯦꯁꯟ ꯑꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯊꯃꯣꯏꯅ ꯂꯨꯞꯆꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯀꯣ ꯑꯩꯅ ꯍꯩꯖꯔꯤꯕ ꯑꯩꯒꯤ ꯁ꯭ꯀꯤꯜꯁꯤꯅ ꯅꯪꯕꯨ ꯇꯥꯛꯄꯤꯔꯒ ꯀꯣ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ ꯍꯧꯖꯤꯛ ꯅꯪ ꯑꯦꯔꯥꯎꯟ 30+ ꯑꯣꯏꯔꯝꯕ ꯌꯥꯏ 40+ ꯑꯣꯏꯔꯝꯕ ꯌꯥꯏ 50+ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯀꯣ ꯆꯍꯤ 53 10 12 12 ꯀꯣ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝ ꯅꯍꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯩꯅ ꯇꯝꯖꯔꯨꯕ ꯈꯔ ꯈꯛꯇꯗꯣ ꯑꯩ ꯅꯣꯏꯗ ꯁꯤꯌꯔ ꯇꯧꯕ ꯈꯛꯇꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯀꯣ ꯑꯩ ꯃꯉꯥꯏꯔꯦ ꯍꯩꯕ ꯑꯩ ꯅꯠꯇꯦ ꯅꯣ ꯑꯩꯁꯨ ꯁ꯭ꯇꯤꯜ ꯑꯥꯏ ꯑꯦꯝ ꯑ ꯁ꯭ꯇꯨꯗꯦꯟꯠ ꯀꯣ ꯑꯩꯁꯨ ꯇꯝꯃꯤ ꯀꯣ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯛꯑꯗꯤ ꯑꯩ ꯁꯥꯇ꯭ꯔꯈꯩꯗ ꯀꯃꯥꯏꯅ ꯔꯤꯖꯜ ꯐꯪꯅꯤ ꯀꯣ ꯑꯗꯒꯤ ꯑꯩꯅ ꯇꯥꯛꯆꯔꯤꯕ ꯈꯔꯁꯤꯅ ꯌꯥꯝꯅ ꯇꯥꯛꯄ ꯅꯠꯇꯕ ꯇꯥꯛꯆꯔꯤꯕ ꯈꯔꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣ ꯑꯩꯅ ꯇꯧꯈꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯨꯗ ꯑꯩꯉꯣꯟꯗ ꯂꯣꯏ ꯎꯠꯀꯅꯤꯕ ꯃꯅꯤꯄꯨꯔꯗ ꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯛꯀꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯀꯦꯟꯗ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯂꯩꯕ ꯁꯔꯚꯤꯁ ꯑꯃ ꯂꯩꯕ ꯀꯃꯥꯏꯅ ꯌꯣꯜꯂꯛꯀꯅꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯃꯤ ꯃꯌꯥꯝ ꯍꯧꯔꯁꯤꯔꯣ ꯑꯩꯁꯦ ꯍꯧꯔꯛꯑꯒꯗꯤ ꯑꯗꯨꯝ ꯑꯩ ꯉꯥꯡꯅꯤꯡꯉꯛꯇꯣꯔꯦ ꯑꯗꯨꯝ ꯖꯔ 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 ꯂꯥꯎꯅ ꯃꯤ 46 ꯁꯨꯔꯦ ꯑꯁ ꯃꯦꯗꯥꯝ ꯎꯔꯦ ꯎꯗꯕ ꯀꯨꯏꯔꯦ ꯃꯦꯗꯥꯝ ꯇꯣꯃꯤꯁꯅ ꯅꯨꯡꯉꯥꯏꯔꯤ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯌꯥꯎꯔꯗꯕꯅꯤ ꯁꯤꯗꯗꯤ ꯃꯅꯤꯡꯗ ꯂꯩꯍꯧꯅꯤꯀꯣ ꯂꯩꯇꯦ ꯃꯅꯤꯡꯗꯗꯤ ꯂꯩꯔꯣꯏ ꯃꯅꯤꯡꯗ ꯂꯩꯕ ꯍꯧꯖꯤꯛ ꯅꯣꯏ ꯄꯥꯔꯇꯤꯗꯩ ꯈꯔ ꯆꯠꯈ꯭ꯔꯕꯅꯤꯀꯣ ꯅꯣꯏ ꯄꯥꯔꯇꯤꯗꯒꯤ ꯀꯣ ꯃꯤ ꯑꯅꯤ ꯅꯣꯏ ꯄꯨꯟꯕ ꯃꯁꯦꯟꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯝꯖꯦꯟꯗꯣ ꯀꯣ ꯍꯥꯟꯅ ꯄꯟꯈꯤ ꯇꯥꯔꯁꯨ ꯂꯝꯖꯦꯟ ꯌꯥꯝꯅ ꯆꯦꯟꯃꯤꯟꯅꯔꯣꯕ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕ ꯑꯩ ꯍꯥꯎꯁ ꯋꯥꯏꯐ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯀꯅꯤ ꯀꯣ ꯑꯦꯁ ꯑꯦ ꯃꯥꯔꯀꯦꯇꯔꯁ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯗ ꯔꯤꯕꯣꯟ ꯀꯛꯄꯩ ꯃꯇꯝ ꯌꯧꯔꯛꯇꯧꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯀꯣ ꯅꯍꯥ ꯑꯣꯏꯁꯅꯨ ꯑꯍꯟ ꯑꯣꯏꯁꯅꯨ ꯀꯣ ꯕꯤꯇ꯭ꯋꯤꯟ ꯗ ꯑꯦꯖ ꯑꯣꯐ ꯑꯩ ꯌꯥꯝꯅ ꯑꯍꯟꯃꯛꯇꯤ ꯀꯣ ꯑꯩ ꯇꯥꯛꯆꯔꯣꯏ ꯀꯣ 60 ꯌꯧꯈ꯭ꯔꯒꯗꯤ ꯀꯣ ꯁꯣꯝꯒ ꯆꯥꯟꯅꯒꯗꯕ ꯑꯃ ꯇꯧꯕꯤꯌꯨ ꯀꯣ ꯁꯤꯗ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯃꯥꯡꯗꯁꯨ ꯆꯍꯤ 55 years ꯃꯨꯛ ꯌꯥꯎꯏꯀꯣ
ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯥꯏ ꯃꯤꯡꯗꯣ ꯑꯣꯄꯦꯟ ꯆꯟꯗ꯭ꯔ ꯔꯨꯄ ꯆꯟꯗ꯭ꯔꯅ ꯑꯍꯟ ꯑꯃ ꯌꯥꯎꯏ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯌꯥꯔꯒꯗꯤꯅꯦ ꯁꯣꯝꯒꯤ ꯁꯥꯎꯟ ꯀꯅꯥꯗꯩꯅꯣ ꯃ꯭ꯌꯨꯠ ꯑꯃ ꯌꯥꯝ ꯁꯥꯎꯟ ꯑꯃ ꯀꯟꯅ ꯊꯣꯛꯂꯛꯏꯌꯦ ꯑꯣꯀꯦ ꯐꯔ ꯃꯥꯜꯂꯦꯀꯣ ꯑꯃꯨꯖꯥꯎ ꯁꯒꯣꯜꯁꯦꯟꯅ ꯃꯃꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯃꯤ ꯌꯥꯝ ꯁꯦꯡꯗꯕ꯭ꯔꯥ ꯑꯗꯨꯝ ꯁꯦꯡꯉꯦ ꯁꯥꯔ ꯁꯦꯡꯉꯦ ꯍꯥꯏꯗꯤ ꯁꯛꯄꯨ ꯎꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦꯗ ꯃꯥꯏ ꯐ꯭ꯔꯦꯟ ꯑꯩꯈꯣꯏ ꯍꯦꯔꯣ ꯀꯨꯝꯒꯗꯧꯗꯤ ꯅꯠꯇꯦꯗꯅ ꯁꯣꯃꯥ ꯀꯩꯀꯨ ꯕꯂꯥꯗꯤ ꯅꯠꯇꯦꯗꯅ ꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯁꯛ ꯌꯥꯝ ꯐꯖꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯌꯥꯝ ꯑꯣꯀꯦ ꯃꯌꯥꯝ ꯃꯤ 50 ꯁꯨꯖꯜꯂꯦ ꯉꯥꯛꯇꯪꯒ ꯉꯥꯏꯕꯤꯈꯤꯁꯤꯔꯣ ꯍꯧꯔꯁꯤꯔꯣ ꯍꯧꯖꯤꯜꯂꯁꯤꯔꯣ ꯑꯩ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯣꯀꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯩ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ alright ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯐꯦꯜ ꯑꯣꯏꯕ ꯑꯃ ꯑꯩ ꯉꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯔꯝꯕ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯩ ꯍꯧꯖꯤꯛ ꯂꯤꯒꯦ ꯍꯧꯒꯦ ꯇꯧꯔ ꯈꯤꯇꯪ ꯐꯥꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯂꯤꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯂꯤꯅꯤꯡꯉꯦ ꯔꯣꯁꯟ ꯑꯉꯣꯝ ꯀꯣ ꯃꯤ 50 ꯀꯣ ꯁꯤ 51 ꯀꯣ ꯑꯩꯅ ꯀ꯭ꯂꯥꯁ ꯍꯧꯖꯤꯟꯈꯤ ꯇꯥꯔ ꯃꯣꯏ ꯃꯔꯛꯇ ꯂꯥꯛꯑꯗꯤ ꯒ꯭ꯌꯥꯟ ꯇꯥꯔ ꯑꯩ ꯁꯟꯗ꯭ꯌꯥ ꯀꯩ ꯅꯨꯃꯤꯠꯅꯣ ꯀꯨꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯏꯁꯤꯕꯣ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯑꯗꯨꯝ ꯆꯤꯟ ꯃꯃꯥꯡ ꯀ꯭ꯂꯥꯁꯁꯨ ꯂꯨꯍꯣꯡꯕꯗ ꯂꯩꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯤ ꯍꯥꯏꯗꯅꯦ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯝꯃꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯔꯝꯃꯅꯤ ꯀꯣ ꯍꯧꯖꯤꯛ ꯈꯔ ꯐꯣꯀꯁ ꯇꯧꯕ ꯌꯥꯔꯤ ꯀꯩꯅꯣ ꯍꯣꯏ ꯑꯣꯀꯦ ꯑꯕꯦꯅꯥꯎ ꯂꯥꯛꯑꯦ ꯀꯣ ꯑꯗꯩ ꯀꯩꯅꯣꯁꯨ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯎꯏ ꯌꯥꯝ ꯀꯟꯅ ꯎꯗꯦ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯐ꯭ꯔꯤꯗ ꯇꯥꯛꯆꯕ ꯋꯥꯅꯦ ꯁꯤꯒꯨꯝꯕ ꯅꯣꯂꯦꯖꯁꯦ ꯂꯧꯁꯜꯂꯒꯅꯦ ꯐꯖꯅ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯊꯤꯔꯛꯇ꯭ꯔꯒꯁꯨ ꯏꯁꯥꯊꯟꯗ ꯅꯪ ꯍꯣꯠꯅꯕ ꯌꯥꯕꯅꯤ ꯃꯦꯗꯥꯝ ꯖꯣꯂꯤꯁꯨ ꯂꯥꯛꯑꯦꯀꯣ ꯃꯦꯗꯥꯝ ꯖꯣꯂꯤ ꯂꯥꯛꯄꯤꯔꯣꯀꯣ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯃꯥꯔꯀꯦꯇꯤꯡ ꯐꯖꯅ ꯍꯩꯍꯧꯔꯗꯣꯏꯅꯤ ꯑꯗꯣ ꯁ꯭ꯄꯦꯁꯦꯜꯂꯤ ꯀꯣ ꯍꯥꯎꯁ ꯋꯥꯏꯐ ꯀꯥꯡꯕꯨꯈꯩꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯃꯥꯔꯀꯦꯇꯤꯡ ꯑꯅ ꯑꯃ ꯇꯥꯛꯀꯅꯤꯕ ꯁꯤ ꯀꯃꯥꯏꯅ ꯇꯥꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯇꯥꯟꯅꯕ ꯅꯣꯏꯅ ꯏ-ꯀꯃꯔꯁ ꯑꯅ ꯇꯧꯗ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩ ꯅꯨꯃꯤꯠ 52ꯗ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣꯗꯣ ꯑꯩ ꯅꯣꯏꯗ ꯇꯥꯛꯀꯦꯕ ꯁꯤꯁꯤꯅ ꯑꯩꯒꯤ 60 days ꯆꯦꯂꯦꯟꯖꯇ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯧꯅ ꯍꯟꯗꯛ 3.0 ꯚꯔꯖꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯨꯃꯤꯠ 52ꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯦꯜꯁ ꯇꯧꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯀꯣ ꯁꯤꯁꯤꯃꯗꯤ ꯃꯣꯏꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯅꯤ ꯑꯗꯣ ꯅꯣꯏꯅ ꯕꯦꯠꯁ ꯅꯝꯕꯔ 2ꯗ ꯌꯥꯎꯕ ꯀꯥꯡꯕꯨ ꯀꯣ ꯁꯤꯗ ꯌꯥꯎꯅꯤꯡꯉꯁꯨ ꯑꯣꯜꯋꯦꯁ ꯋꯦꯜꯀꯝ ꯅꯣꯏ ꯑꯗꯨꯝ ꯌꯥꯎꯔ ꯂꯥꯛꯑꯣ ꯕꯦꯠꯁ 1ꯗ ꯑꯣꯏꯒꯦꯔꯥ ꯕꯦꯠꯁ 2ꯗ ꯑꯣꯏꯒꯦꯔꯥ ꯀꯣ ꯁꯤ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯅꯤ ꯁꯤꯗꯩꯁꯤꯗ ꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯝꯕꯔ 1 ꯑꯩꯗꯤ ꯏꯪꯂꯤꯁ ꯍꯩꯇꯦ ꯀꯣ ꯑꯩꯗꯤ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯇꯦ ꯑꯩꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯕ ꯍꯩꯔꯣꯏ ꯑꯩꯗꯤ ꯀꯔꯤ ꯀꯔꯥ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯣ ꯑꯁ ꯑꯩ ꯀꯔꯤꯝ ꯍꯩꯖꯔꯣꯏ ꯀꯣ ꯑꯩꯗꯤ ꯌꯥꯝ ꯆꯝꯅ ꯖꯪꯒꯜꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯀꯣ ꯁꯤꯒꯨꯝꯕꯅꯦ ꯑꯩꯅ ꯇꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕꯤꯗꯣ ꯐꯦꯁꯕꯨꯛꯀ ꯄꯥꯏꯗꯕꯤꯗ ꯃꯦꯗꯥꯝ ꯖꯣꯂꯤ ꯐꯦꯁꯕꯨꯛꯇꯤ ꯄꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯏ ꯁꯥꯔ ꯄꯥꯏ ꯑꯗꯨꯝꯕ ꯄꯥꯏꯔꯗꯤ ꯌꯥꯔꯦ ꯀꯣ ꯑꯇꯩ ꯄꯥꯏꯗ꯭ꯔꯁꯨ ꯑꯗꯨꯗꯪ ꯄꯥꯏꯔꯗꯤ ꯌꯥꯔꯦ ꯑꯗꯨ ꯐꯖꯅ ꯄꯥꯏꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯗꯅ ꯇꯦꯛꯅꯣꯂꯣꯖꯤꯅ ꯊꯣꯛꯂꯛꯏꯁꯦ ꯃꯌꯥꯝꯁꯤꯗ ꯃꯇꯝ ꯁꯦꯚ ꯇꯧꯅꯕ ꯅꯪꯕꯨ ꯊꯕꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯛꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯅꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯗ ꯀꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗꯤ ꯃꯇꯦꯡ ꯂꯧꯁꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯑꯝꯇ ꯁꯤꯟꯅꯗꯕꯤꯗ ꯀꯣ ꯈꯨꯠꯅ ꯁꯨꯝ ꯁꯨꯔꯛꯄꯗꯨꯗꯤ ꯋꯥꯔꯛꯀꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯨꯜꯁ ꯆꯪꯉꯤ ꯁꯤꯁꯇꯦꯝ ꯆꯪꯉꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯕꯤꯖꯤꯅꯦꯁꯇꯁꯨ ꯀꯩꯗꯧꯕꯩ ꯆꯪꯉꯣꯏꯗꯣꯏꯅꯣ ꯊꯥꯏꯅꯒꯤ ꯇꯥꯏꯞꯇ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠ ꯑꯃ ꯁꯨꯝ ꯍꯥꯞꯆꯤꯜꯂ ꯌꯣꯟꯕꯗꯨꯗꯤ ꯀꯣ ꯔꯤꯇꯦꯜ ꯐꯝꯕꯤꯔꯤꯕ ꯁꯤꯗ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯃꯒꯗꯤ ꯀꯣ ꯅꯪꯅ ꯐꯝꯃꯤꯕ ꯔꯤꯇꯦꯜꯗꯣ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯑꯣꯟꯊꯣꯔꯛꯑꯣ ꯑꯅꯤꯃꯛ ꯄꯥꯎꯕ ꯑꯩ ꯈꯨꯠꯁꯦ ꯃꯨꯛ ꯌꯥꯝ ꯆꯨꯔꯦ ꯀꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯏꯃꯦꯜ ꯀꯩꯀꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯑꯩ ꯅꯨꯄꯥꯒꯤ ꯃꯤꯡꯗ ꯂꯩ ꯑꯗꯣ ꯑꯩ ꯃꯤꯡꯗ ꯑꯣꯏꯅ ꯇꯧꯒꯗ꯭ꯔꯥ ꯇꯥꯛꯂꯛꯈꯤꯅꯤ ꯃꯅꯨꯡꯗ ꯊꯝꯒꯣ ꯍꯧꯖꯤꯛ ꯉꯥꯏꯀꯣ ꯂꯣꯏ ꯇꯥꯛꯂꯛꯈꯤꯅꯤ ꯅꯪ ꯗꯦ 1 ꯈꯛꯇ ꯉꯥꯏꯔꯤ ꯀꯩꯗꯧꯔꯒꯦ
Day ꯂꯥꯟ one day ꯐꯪꯅꯕ ꯀꯣ ꯐꯤꯔꯥꯜ ꯌꯨꯝꯒꯤꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯍꯣꯏ ꯊꯥꯖꯃꯟꯕꯤ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯀ ꯇꯧꯅꯤꯡꯗꯅ ꯃꯦꯁꯦꯖ ꯇꯃꯥꯝ ꯊꯥꯖꯤꯜꯂꯛꯑꯦ ꯊꯥꯖꯃꯟꯕꯤ ꯊꯤꯡꯃꯥꯏ ꯖꯝ ꯀꯣ ꯑꯃꯅ ꯈꯥꯏꯗꯦꯝ ꯊꯥꯖꯃꯟꯕꯤꯁꯦ ꯑꯅꯤ ꯁꯨꯒꯠꯂꯛꯑꯕꯅꯤ나 ꯑꯅꯤꯃꯛ ꯂꯣꯏ ꯈꯪꯉꯦ ꯑꯩ ꯑꯗꯒꯤ ꯁꯥꯏꯈꯣꯝ ꯍꯤꯔꯥꯆꯟꯗ꯭ꯔ ꯀꯣ ꯃꯌꯥꯝ ꯃꯤ 54 ꯁꯨꯔꯦ ꯕꯣꯏꯅꯥꯎ ꯈꯨꯔꯥꯏꯖꯝ ꯀꯣ ꯕꯣꯏꯅꯥꯎ ꯀꯣ ꯎꯗ ꯀꯨꯏꯔꯦꯅꯦ ꯚꯥꯏ ꯂꯥꯛꯑꯣ 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 ꯃꯌꯥꯝ ꯀꯩꯅꯣꯗꯅꯦ ꯑꯩꯈꯣꯏ ꯅꯣꯏꯅ ꯗ ꯑꯜꯇꯤꯃꯦꯠ ꯃꯥꯔꯀꯦꯇꯤꯡ ꯒ꯭ꯔꯨꯞꯇ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯝꯇ ꯍꯧꯔꯁꯦꯅ ꯑꯝꯇ ꯊꯥꯗꯧꯗꯅ ꯅꯣꯏꯅ ꯉꯁꯤꯗꯤ ꯂꯤꯡꯀꯗꯣ ꯖꯣꯇꯤꯟꯅ ꯂꯤꯡ ꯆꯪꯕ ꯌꯥꯗꯦ ꯍꯥꯏ ꯌꯥꯔꯝꯒꯅꯤꯗ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯥꯅ ꯕꯦꯠꯁ꯭ꯔꯤꯒꯤꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯅꯪ ꯆꯪꯕ ꯌꯥꯔꯃ ꯀꯃꯥꯏꯅ ꯌꯥꯗ꯭ꯔꯤꯅꯣ ꯍꯩꯇꯕꯩꯅꯤ ꯎꯝ ꯃꯌꯥꯝꯁꯤꯗ ꯂꯣꯏ ꯆꯪꯉꯛꯏꯁꯨ ꯌꯥꯗ꯭ꯔꯒꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯎꯝ ꯃꯥꯅ ꯍꯩꯇꯕꯩ ꯑꯣꯏꯔꯝꯒꯅꯤ ꯑꯥꯔꯕꯤꯟꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯩꯈꯣꯏ ꯇꯤꯝ ꯈꯔ ꯈꯔ ꯌꯧꯁꯜꯂꯛꯑꯦ ꯂꯥꯛꯑꯣ 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 ꯉꯥꯏꯕꯗꯨꯗ ꯋꯥꯔꯦ ꯑꯩꯁꯨ ꯑꯣꯀꯦ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯁꯨ ꯂꯥꯛꯑꯦꯅꯦ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯤ 57 ꯀꯣ ꯐꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯤ 50 ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤ 100 ꯑꯗꯨꯝ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯣ ꯁꯣ welcome everyone it's ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯁꯟꯁꯦ ꯃꯤꯁꯟ ꯅꯝꯕꯔ 9 ꯀꯣ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯣ ꯐꯦꯜ ꯑꯣꯏꯕ ꯄꯥꯔꯠ ꯑꯃ ꯍꯥꯏꯖꯔꯝꯒꯦꯕ ꯁꯦꯀꯦꯟꯗ ꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯃꯥꯔꯀꯦꯠꯇ ꯀꯃꯥꯏꯅ ꯌꯣꯟꯒꯅꯤ ꯑꯍꯨꯝ ꯁꯨꯕꯗ ꯀꯣ ꯑꯩꯗꯤ ꯄꯩꯁా ꯂꯩꯇꯦ ꯀꯣ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁꯇ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯕ ꯇꯜꯂꯤ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯄꯩꯁꯥ ꯈꯨꯠꯇ ꯑꯩ ꯀꯩꯝ ꯊꯣꯛꯇꯦ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯨꯏ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤ ꯂꯣꯏꯅꯃꯛ ꯑꯩ ꯇꯥꯛꯂꯛꯀꯦ ꯀꯣ ꯑꯩꯒꯤ ꯁꯀ꯭ꯔꯤꯟꯗ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗꯒꯤ ꯀꯣ ꯐꯖꯅ ꯅꯣꯠ ꯇꯧꯕꯤꯍꯧ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯑꯗꯨꯒ ꯅꯪ ꯈꯪꯉꯛꯇ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯁꯇꯔꯗꯦ ꯈꯨꯗꯤꯡꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯀꯣ ꯅꯣꯏ ꯐ꯭ꯔꯤꯗ ꯑꯣꯏꯁꯅꯨ ꯑꯃꯗ ꯑꯣꯏꯁꯅꯨ ꯍꯪꯉꯣ ꯀꯣ ꯅꯪꯅ ꯈꯪꯗꯕ ꯅꯪꯒꯤ ꯗꯥꯎꯠ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯩ ꯐꯖꯅ ꯀ꯭ꯂꯤꯌꯔ ꯇꯧꯖꯒꯦꯕ ꯌꯥꯏꯗꯅ ꯑꯣꯀꯦ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯀꯣ ꯅꯣꯏ ꯅꯣꯠꯄꯦꯗꯇꯣ ꯐꯖꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯧꯔꯁꯤ ꯑꯩ ꯁꯀ꯭ꯔꯤꯟꯗ ꯎꯠꯆꯔꯛꯑꯒꯦ ꯀꯣ awesome ꯁꯤꯗ ꯑꯩꯈꯣꯏꯅ 90 daysꯀꯤ ꯆꯦꯂꯦꯟꯖꯇ this is called mission number 9 ꯑꯩꯅ ꯊꯥꯖꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯃꯥꯏꯀꯦꯜ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯖꯣꯏꯁ꯭ꯔꯤ ꯑꯗꯒꯤ ꯁꯨꯁꯃꯥ ꯁꯨꯁꯤꯇ꯭ꯔꯥ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯀꯣ ꯑꯕꯦꯅꯥꯎ ꯑꯗꯒꯤ ꯍꯤꯔꯥꯆꯟꯗ꯭ꯔ ꯀꯣ ꯅꯤꯡꯊꯦꯝꯕ ꯑꯗꯒꯤ ꯊꯧꯅꯥ ꯀꯣ ꯑꯩ ꯃꯌꯥꯝ ꯀꯣ ꯁꯤ ꯃꯤ 50 ꯂꯣꯏ ꯀꯧ ꯂꯩꯔꯗꯤ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯀꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯀꯦꯕ ꯅꯣꯏ ꯃꯌꯥꯝꯗꯅꯦ ꯅꯝꯕꯔ 1ꯗ ꯍꯧꯖꯤꯛ ꯁꯨꯝ ꯃꯤꯁꯟ ꯅꯝꯕꯔ 9ꯕꯨ ꯌꯧꯔꯛꯄꯁꯤꯗꯗꯤ ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯇ ꯁꯝꯊꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦꯕ ꯅꯪꯉꯣꯟꯗ ꯄꯣꯠ ꯑꯃ ꯌꯣꯟꯅꯕ ꯂꯩꯕ꯭ꯔꯥꯕ ꯁꯨꯝ ꯀꯣ ꯍꯧꯖꯤꯛ ꯃꯤꯁꯟ 9 ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯁꯨꯝ ꯍꯥꯏꯒꯦꯕ ꯅꯪꯒꯤ ꯏꯃꯨꯡꯗꯨꯗ ꯀꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯄꯥꯟꯗ ꯌꯣꯟꯅꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗꯒꯤ ꯅꯪ ꯐꯤꯗꯣ ꯑꯩ ꯑꯝꯇ ꯌꯣꯟꯕꯤꯒꯦꯅꯦ ꯀꯥꯏꯅ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯦ ꯐꯔꯦ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯑꯅꯤꯃꯛ ꯄꯤꯔꯒꯦ ꯂꯩꯀꯣ ꯑꯣꯀꯦ ꯂꯩ ꯇꯥꯔꯒꯗꯤꯅꯦ ꯑꯔꯩꯕ ꯀꯥꯡꯕꯨꯈꯩ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ ꯌꯦꯁ ꯑꯅ ꯑꯝꯇ ꯏꯕꯤꯔꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯣꯀꯦ alright ꯑꯣꯀꯦ ꯂꯩꯅꯕ ꯌꯥꯝ ꯌꯥꯎꯔꯦꯅꯦ ꯑꯣꯀꯦ ꯀꯣ ꯃꯤ 38ꯅ ꯏꯔꯦ 53 ꯑꯣꯀꯦ awesome ꯂꯣꯏ ꯂꯩꯅꯔꯦꯅꯦ ꯑꯌꯥꯝꯕꯅ ꯌꯦꯁ 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 ꯀꯣ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯀꯣ ꯕꯕꯤꯅꯥ ꯂꯩꯇ꯭ꯔꯤ ꯑꯗꯒꯤ ꯀꯩꯝ ꯀꯥꯏꯗꯦ ꯄꯤꯒꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯀꯣ ꯑꯕꯦꯅꯥꯎꯁꯨ ꯂꯩꯇ꯭ꯔꯤ ꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄꯗꯤ ꯖꯣꯏꯁ꯭ꯔꯤꯁꯨ ꯂꯩꯇ꯭ꯔꯤ ꯑꯣꯀꯦ ꯃꯨꯇꯨꯝ ꯁꯨꯅꯟꯗꯥꯁꯨ ꯂꯩꯇ꯭ꯔꯤ ꯀꯣ
Okay. Kaya ayamana pare leitri ko James su leitri adigi chingkhaingam su leitri ko boinaw khuraizam su leitri adigi joli di leire ko ajanta su leitri pare ne sidai sida ko product leiba amaga product leitaba amaga neba Manipur akhoi mayam na business tongnariba mayam ja economic ko according to my research aina Manipur business to work hok pamatamda ayuji tha taruk sure ko ai Manipur business to raise Sidayda aina research tawrpa matamda aina kari phangeda any business owner khudimaksa natraga nahak harse ayak harse bako Manipur gi chanabi markeba kayoram do male anyone guess paisa khitang na khutta pairaba as business am tawgen kana ma hainagra paisa paidrigay di business to buya da brava oh as paisa khatang na di business am tawge ai ju hai go horpa matamda paisa khitang paira di business macha am hoge gan Hai. kana sumai haine Hai, please. haine go karino nang business tawdoisibo Lam lam leibana hostel tawba dukan ah phamba ado si changidana manihar do changidana ko manihar ko uda habanate ko ta da manihar do changidana ta da manihar je leira kandane ba nang na business ki wakhal laktuje adui mamang du nang sungak lawe si aizu aina ngawr kanda adum khal asnu paisa ga ti paade aizu business am tawgen adum smain dum lakhi aduga hujuk Manipur na kedowe especially today's the business owner Yoram Tardi, I'm telling you in your face right now. Nang products have the dum shiramadong. Products have the na ko sahi compound chang mayog do nate ko product am samatam da ko ai ju client lay Manipur da ko moy product am samatam da sahi ahum chang ko no ji aerosol na khangani Nivea devices ki mama pudo magi product am sarko matamda chahi ahum changai saeba ko mana chahi ahum changmado maju world class win thadruk na bagi adu the passion gam sang mane matam gam sang mane dedicate gam sang mane mayam na tongnai ba business ki production ke no mingon de khal loksala yon do ne natro adu khar hire pickle khar ngo khar yo lok ne ba ko ade man kari por khar tik to ne ba kai de na khal lower mind to do ne ba scalable oi bangam gadra ko lekai gi thorani or dum sangar ni ko hairugadi phuge harakani ado asengmani ko haijari ado aina haijabadi product sarakpa matamda ko business khalakpa matamda scalable oigadaba pot khanbiyo matam changjanu kaide ko matam changjanu nang asi tawriba business o chahi manga de ai kamaina urak ai kamain torpa yai chahi 10 de ai kamain torpa yai adu uba ngamdragadi tawrugino palladom midam nang pasa talambade ai kharlera ko ai wakhaladi any tawsanu chahi mangai matungde ai kamain tawsiga kai di yoloksiga Manipur tang tawtaba ko India da leiba 1.44 billion people gajida yonaba tawsiga ko adai nangna mo India jida yoningrena international level da ko sidi mi yambe darkar oideba nangi product or services or client ahum mari tang pha matamda ko chahi imda nang ko 1 crore dum hit tawni example ni ma men biz ko ai huzik international client taruk sureba aiga aina serve tawminariba ko handagi thabuk tawminari ma'am ja adum imanabi type ta loinarakpanina client yam tibe darkar oide ade product oro services oro phasana pibiba ado aina sidayida hairisa nangonda huzik product am leibdo nangonda leiba product to kyam phageba market ta thadorkpa matamda mina pamgadra mina paisa invest tawningadra ko khallu nemta nang uji phi yo leba nangi phi je kana na leibi ni ko aina phi je Manipur gi kachin koya da yobudi am lai ko kachin koya je lo yo hundoi ne ba ko kachin koya yobo loire har kanda atopa state am la kanda ko India gi mainland manung jida mo chairak to ne ba
adu kamain chaidino advertisement tawbe yare ko aduna mo different story laigreba ado hawrokpadi nangonde hawduneba ko aina sum Manipur gi business owner ga ina hojik mathayam sarije kaino pot chai je yonba ngamuktaba service piba ngamuktaba employee gi pesa piba ngamuktaba office ki kari gi karagi rent sum thidaba yada mai gi utility bills myam leiba ko bill je tha khuding gi ne ade Manipur da mu irang amu kanna tawsala kadai dino khoi business tawdajib ko it's a right time ko nangna hujik business kano da tawjarami do offline da tawjarami do yaragadi ne ngasi ko numitagi ko online gi business la na bo khona biyo natragadi Manipur da kitang ko ayo na di kitang wani kana go makrana di yaroi ko askedo do online business da tawragan hay ngani world gi companies apaw myam jibo online da leitaba karma companies lege kharab ni lerangani ko ado moy online da presence am borangani kaygino audience da pak tak na leibagi ko offline da na mu ke dowi smaina broad audience ko yeng mangam moy nang no jing nangi product sumba marker ko kogi whiteboard da sima yona bo hona matam da ko Manipur sida nangi dukan da sima hape ba dukan da laktu nangi dukan khangba khatane ba nong phadu ka lakadra khangda mi atupadi nang expect to yabra nong phadu ki wari ni ko ado internet haiba jukchida di nang hojik coaching business to gabra fi yon gabra physical product yon gabra adagi kari service pi gabra online haiba tools sa especially Manipur da lai biriba khoi sida yawi ba myam sa masi ko wonu mitagi ko season na ba hobiro natragadi na nangi dukan do thong lon mana hala ani yumda lairagashu kari tawba yai ko aize online da tholaga kari tawba yai ado adumaina yengbiroba kanagumma kharana di harmoni marketing tamma kai kan do no ko ado ai di kem hajaroi ko any product oro service oro market da tholokpa matamda without marketing ko ma yumda punsi da junga moy ado aina takpadi yam simple loina ta amge ko ahanmada any product ama choose toro tawriba product to miyamna pamgodra mina pesa thiningadra sidai sida kari kari yawi ko aina yondoi mi se kanano si hana khangbiyo ba nang nakut tawji phi lereba hoji khoi maitai gi yam haidene rani phi muga kaina ko adagi kari son myam ler mani dana adugi phi myam do aigi phi se kanadano aina yondoi je sigi number 1 ma ubiro ba internet yam nungaiba am haira offline da di kamain tawe ko samna har ai ji example phi yon be har seba ma'am rani phi yon thokchera kai yon siga anyone am haro nupi na khara pamjaba am khallagi nupa gi jo haro ko nupi ngata ha beroi ladies and gentlemen tell me ko kari po yon siga haro ai strategy loi pi ge boje any ko nupi gi na phi khan gre nupa gi na ko gentlemen ma'am gi kai yon siga haro okay yeng ji ko okay Rani P ko khungup yon si hari shoe ko computer sneakers digi amana samurai ga yawri ne ko samurai de nang more da to inchatta yaroi ko Manipur da samurai sabdi kha wani ko Burma da di usik sang yaroi kan tawra ni mina adagi clothing ko t-shirt ko adagi Rani ayamba adum hainei ko hai sir okay nupi gidana Rani Phina kano tawre March kina perfume ko don't worry master kas samurai saba her do mali ko Chandra Kumar je Chandra Kumar de khoi tinni ko ai satra ni batch number 2 gi skin care very nice okay pare ko organic perfume nupi ge ma'am Rani Phina di khangre perfume ju kan yang kholei adigi morang them nonibala microfinance ko microfinance ko kitang ko kanom le hojikan de mingdi panjaroi ge
ꯀꯣ ꯁꯥꯔ ꯑꯩꯒꯤ ꯇꯪꯗꯤ ꯀꯣ ꯖꯦꯝꯁꯦ ꯁꯥꯒꯦ ꯈꯜꯂꯤ ꯀꯣ ꯖꯦꯝ ꯍꯥꯏꯔꯣ ꯖꯤꯝ ꯍꯥꯏꯔꯣ ꯅꯤꯔꯃꯜ ꯑꯣꯀꯦ ꯐꯔꯦ ꯔꯥꯅꯤ ꯐꯤ ꯍꯥꯏꯔꯁꯦꯕ ꯀꯣ ꯅꯨꯄꯤꯅ ꯈ꯭ꯋꯥꯏ ꯇꯥꯡꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯌꯥꯝ ꯔꯥꯅꯤ ꯐꯤꯁꯦ ꯑꯗꯨꯝ ꯇꯥꯡꯉꯦꯅ ꯍꯥꯏꯅꯗꯥꯏꯅꯦ ꯀꯣ ꯋꯥꯡꯈꯩꯒꯤ ꯔꯥꯅꯤ ꯐꯤ ꯀꯥꯏꯅ ꯑꯗꯨ ꯃꯤꯅꯤꯃꯝꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯒꯦ ꯈ꯭ꯋꯥꯏ ꯍꯣꯡꯕꯗ ꯂꯤꯁꯤꯡ 13 15 ꯁꯨꯝ 이러ꯎꯅꯦ ꯌꯦꯡꯁꯦꯕ ꯑꯩ ꯌꯣꯟꯒꯦꯕ ꯀꯣ ꯔꯥꯅꯤ ꯐꯤ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣꯗꯣ ꯑꯩ ꯅꯣꯏꯗ ꯍꯥꯏꯔꯛꯑꯒꯦꯕ ꯍꯧꯖꯤꯛ ꯑꯣꯀꯦ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯗꯩ ꯍꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯔꯥꯅꯤ ꯐꯤ ꯄꯥꯝꯕ꯭ꯔꯥ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯗ ꯐꯪꯉꯗꯤ ꯂꯧꯁꯟꯒꯗ꯭ꯔꯥ ꯂꯧꯁꯟꯅꯤ ꯂꯧꯁꯜꯂꯣꯏ Lâu. ꯂꯧꯅꯤꯀꯣ ꯀꯩꯗꯧꯕꯩ ꯂꯧꯔꯣꯏꯗꯣꯏꯅꯣ ꯃꯤꯅ ꯔꯥꯅꯤ ꯐꯤ ꯐ꯭ꯔꯤꯗ ꯄꯤꯔꯛꯑꯒꯕꯨ ꯑꯩ ꯇꯜꯂꯦ ꯅꯪ ꯔꯥꯅꯤ ꯐꯤꯗꯣ ꯍꯥꯏꯔ ꯆꯦꯜꯂꯣꯏꯕ ꯀꯅꯥꯝꯇ ꯐꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯁꯦꯕ ꯅꯝꯕꯔ 1 ꯏꯁꯜꯂꯣ ꯔꯥꯅꯤ ꯐꯤ ꯌꯣꯟꯕꯒꯤ ꯇꯦꯛꯇꯤꯛꯁ ꯍꯥꯏꯒꯦꯕ ꯅꯝꯕꯔ 1ꯗ ꯍꯧꯖꯤꯛ ꯔꯥꯅꯤ ꯐꯤꯁꯦ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯦꯁ ꯑ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯀꯣ ꯔꯥꯅꯤ ꯐꯤꯁꯤꯒ ꯑꯩꯁꯦ ꯃꯄꯨꯅꯦꯕ ꯀꯣ ꯑꯇꯣꯞꯄ ꯐꯤ ꯃꯌꯥꯝ ꯂꯩ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯔꯥꯅꯤ ꯐꯤꯗ ꯐꯣꯀꯁ ꯇꯧꯔꯁꯦꯕ ꯑꯩꯅ ꯃꯥꯔꯀꯦꯠꯇ ꯊꯣꯛꯂꯛꯑꯒ ꯔꯥꯅꯤ ꯐꯤꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯀꯣ ꯁꯤꯗ ꯀꯣ ꯍꯌꯦꯡꯋꯥꯏ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯖꯤꯇꯅꯥ ꯃꯌꯥꯝ ꯌꯦꯡꯖꯔꯁꯅꯨ ꯀꯣ ꯑꯦꯄ꯭ꯂꯥꯏ ꯗꯤꯁ ꯐꯣꯔꯃꯨꯂꯥ ꯑꯦꯟ ꯗꯦꯟ ꯅꯪꯅ ꯈꯪꯗ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯣ ꯑꯩ ꯑꯃꯨꯛ ꯐ꯭ꯔꯤꯗ ꯇꯥꯛꯄꯤꯒꯦꯕ ꯀꯃꯥꯏꯅ ꯌꯣꯜꯂꯛꯇꯣꯏꯅꯣꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯕ ꯇꯦꯛꯅꯤꯛꯁ ꯑꯅꯤ ꯈꯛꯇꯪꯅꯤꯀꯣ ꯀꯩꯁꯨ ꯂꯨꯗꯦ ꯌꯥꯝ ꯂꯥꯏ ꯅꯝꯕꯔ 1 ꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯔꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯀꯣ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯑꯣꯏꯔꯁꯨ ꯃꯥ ꯆꯦꯜꯂꯛꯀꯅꯤꯕ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯔꯥꯅꯤ ꯐꯤ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅꯅꯣ ꯍꯦꯛ ꯈꯪꯗ꯭ꯔꯕ ꯌꯦꯡꯉꯨ ꯅꯣꯏ ꯂꯩꯀꯥꯏꯗꯨꯗꯅꯦ ꯍꯧꯖꯤꯛꯅꯦ ꯔꯥꯅꯤ ꯐꯤꯒꯤꯅꯦ ꯃꯥꯏꯛ ꯑꯝꯇ ꯂꯥꯎꯁꯦꯕꯀꯣ ꯂꯥꯛꯏꯕ ꯇꯥꯔꯤꯛꯁꯤꯗ ꯀꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯄꯥ ꯀꯣ ꯂꯥꯏ ꯇꯤꯟ ꯃꯌꯥꯝ ꯍꯥꯏꯔꯅꯤꯅ ꯃꯣꯏ ꯂꯥꯎꯕꯤꯗꯣ ꯂꯥꯎꯔꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯀꯣ ꯁꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣ ꯃꯃꯥꯡꯗꯁꯨ ꯅꯣꯏ ꯇꯥꯔꯝꯃꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯣ ꯃꯩꯇꯩꯒꯤ ꯂꯣꯟꯗ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯗꯅ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯊꯣꯏꯕꯤ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯅꯤꯡꯉꯣꯜ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯒ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯕ ꯅꯨꯄꯤꯗꯣ ꯀꯩ ꯀꯧꯅꯒꯦ ꯀꯧꯅꯕꯅꯤ ꯃꯤꯡ ꯑꯃ ꯀꯧꯕꯗ ꯀꯩꯕ Laibak phabi ningol haibaneba ningol ꯂꯥꯏꯕꯛ natobasi. ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯡꯉꯣꯜ ꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯅꯗ꯭ꯔꯥ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯇꯦꯛꯅꯤꯛꯁꯦ ꯁꯤꯅꯦꯕ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯔꯤꯛ ꯉꯁꯤ ꯀꯩꯅꯣ ꯑꯣꯏꯔ ꯇꯥꯔꯤꯛ 12ꯁꯤꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯀꯣ ꯑꯗꯒꯤ ꯅꯪꯅ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕ ꯅꯪꯒꯤ ꯉꯁꯥꯏ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ Nang si chaba ibro. ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦꯁꯦ ꯌꯥꯏꯗꯅ ꯌꯦꯡꯉꯣ ꯀꯣ ꯔꯥꯅꯤ ꯐꯤꯒ ꯄꯨꯂꯞ ꯀꯣꯜꯂ ꯆꯥꯔ ꯂꯣꯏꯔꯦ ꯁꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯅꯪꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗ ꯀꯣ ꯑꯣꯐꯂꯥꯏꯟꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯅ ꯍꯥꯏꯔꯛꯀꯦꯕ ꯑꯗꯨ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯇꯥꯛꯑꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯁꯥꯎꯟ ꯑꯃ ꯃꯥꯏꯛ ꯑꯃ ꯀꯟꯅ ꯄꯥꯡꯈꯠꯂꯛꯏꯌꯦ ꯃꯥꯏꯛ ꯋꯥꯔꯤ ꯇꯧꯔꯛꯄꯁꯤꯗ ꯀꯣ ꯑꯩ ꯂꯣꯏꯅꯃꯛ ꯃ꯭ꯌꯨꯠꯇ ꯊꯝꯖꯒꯦ ꯌꯥꯔꯒꯗꯤ ꯑꯣꯀꯦ awesome ꯀꯣ ꯀꯣ unmute okay awesome alright ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣꯕ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯣꯟꯂꯥꯏꯟꯗ ꯈꯤꯇꯪ ꯇꯧꯕꯤꯒꯅꯣꯕ ꯀꯣ ꯑꯣꯟꯂꯥꯏꯟꯗꯁꯨ ꯇꯧ ꯑꯣꯐꯂꯥꯏꯟꯗꯁꯨ ꯇꯧ ꯑꯅꯤꯃꯛ ꯇꯧꯔꯛꯀꯗꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯗꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯕ ꯃꯥꯟꯕ ꯋꯥꯅꯤꯀꯣ ꯃꯌꯥꯝ ꯅꯪꯅ ꯄꯣꯠ ꯌꯣꯜꯂꯛꯀꯗꯧꯕ ꯃꯤꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯌꯥꯝꯗꯦ ꯃꯩꯇꯩ ꯃꯤ ꯌꯥꯝꯕ ꯃꯥꯟꯕ ꯑꯩ ꯍꯟꯖꯟ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯍꯧꯖꯤꯛ ꯂꯥꯛ 30 35 ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯋꯥꯅꯦꯕ ꯀꯣ ꯔꯥꯅꯤ ꯐꯤ ꯂꯩꯒꯗꯧꯕ ꯃꯤꯁꯤꯗꯤ ꯀꯣ ꯃꯤ ꯌꯥꯝꯗꯦ ꯃꯌꯥꯝ ꯅꯨꯄꯥꯅꯕꯨ ꯔꯥꯅꯤ ꯐꯤ ꯂꯩꯒꯗ꯭ꯔꯣ ꯃꯥꯏ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯅꯨꯄꯤꯒꯤ ꯅꯣꯡ ꯐꯥꯗꯣꯛꯀ ꯂꯩꯒꯗ꯭ꯔꯥ ꯑꯌꯥꯝꯕꯗꯤ ꯀꯩꯅꯣ
ꯀꯣ ꯅꯪ ꯈꯛꯇꯅꯦ ꯂꯩꯗꯣꯏꯁꯦ ꯅꯨꯄꯤ ꯈꯛꯇꯅꯦ ꯂꯩꯗꯣꯏꯁꯦ ꯀꯣ ꯑꯗꯨꯅ ꯄꯣꯠ ꯌꯣꯜꯂꯝꯗꯥꯏꯗꯁꯨ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯈꯤꯇꯪ ꯈꯜꯂꯣꯕ ꯑꯩꯅ ꯌꯣꯟꯗꯣꯏꯁꯦ ꯀꯣ ꯅꯨꯄꯤꯗꯅꯤ ꯌꯣꯟꯗꯣꯏꯁꯦ ꯃꯦꯛꯁꯤꯃꯝ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯃꯥꯏꯛ ꯄꯥꯟꯕ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯗꯣ ꯃꯥꯏꯛ ꯄꯥꯟꯁꯤꯅ ꯀꯣ ꯁꯤꯒꯨꯝꯕ ꯁꯇ꯭ꯔꯦꯇꯦꯖꯤꯁꯨ ꯃꯤꯁ ꯇꯧꯒꯅꯣꯕ ꯍꯦꯛ ꯌꯣꯟꯗ꯭ꯔꯕ ꯌꯦꯡꯉꯣ ꯅꯝꯕꯔ 1 ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯍꯥꯟꯕꯗ ꯂꯩꯀꯥꯏꯁꯤꯗ ꯍꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅꯦ ꯂꯩꯀꯥꯏ 3-4ꯃꯨꯛ ꯍꯥꯏꯔꯣꯕ ꯅꯣꯏ ꯂꯝꯗꯨꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯝꯕꯣꯜ ꯍꯥꯏꯔꯁꯦꯕꯀꯣ ꯅꯝꯕꯣꯜꯗ ꯑꯩꯅ ꯑꯁꯦꯡꯕ ꯁꯤꯖꯤꯟꯅꯈꯤꯕ ꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯅꯝꯕꯣꯜꯗ ꯌꯥꯎꯕꯤꯕ ꯃꯤ ꯈꯪꯉꯝꯒꯅꯤꯀꯣ ꯀ꯭ꯂꯕ 10 ꯅꯦꯛꯑꯦꯕ ꯑꯩꯈꯣꯏ ꯀ꯭ꯂꯕ 10 ꯅꯨꯃꯤꯠ 2-3 ꯅꯨꯡꯇꯤꯒꯤ ꯂꯥꯎꯕ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯃ ꯇꯧꯗꯣꯔꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨ ꯑꯗꯥ ꯑꯍꯜ ꯂꯃꯟ ꯂꯣꯏ ꯂꯥꯛꯄꯤꯌꯨ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯀꯣ ꯐ꯭ꯔꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯄꯤꯗꯣꯔꯤ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨ ꯂꯥꯛꯑꯕ ꯃꯤ ꯃꯌꯥꯝꯁꯤꯗ ꯀꯩꯗꯧꯒꯅꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯅꯪꯒꯤ ꯔꯥꯅꯤ ꯐꯤꯖꯥ ꯀꯣ ꯕꯤꯖꯤꯅꯦꯁꯇ ꯀꯣ ꯀꯠꯊꯣꯛꯄꯁꯦ ꯈꯤꯇꯪꯁꯨ ꯇꯝꯃꯨ ꯀꯣ ꯅꯪꯅ ꯁꯨꯡꯌꯣꯟ ꯌꯣꯟꯕ ꯉꯝꯃꯛꯇ꯭ꯔꯕ ꯁꯤꯒꯤ ꯁꯇ꯭ꯔꯦꯇꯦꯖꯤ ꯁꯤꯖꯤꯟꯅꯧꯕ ꯔꯥꯅꯤ ꯐꯤ ꯇꯥꯡꯗꯤ ꯌꯥꯝ ꯇꯥꯡꯉꯝꯒꯅꯤ ꯅꯤꯉꯣꯜ ꯑꯐꯕ ꯑꯝꯗ ꯄꯤꯊꯣꯛꯑꯣ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯄꯗꯨꯗꯅꯦ ꯏꯆꯝ ꯆꯝꯅ ꯄꯤꯕ ꯅꯠꯇꯕ ꯁꯤ ꯂꯧꯖꯔꯣ ꯍꯥꯏꯔ ꯄꯤꯕ ꯅꯠꯇꯕ ꯅꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯜꯂꯅꯤꯀꯣ ꯅꯨꯃꯤꯠꯁꯤꯗ ꯀꯣ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯛꯇꯣꯏꯅꯦꯕ ꯃꯤ ꯃꯌꯥꯝꯁꯦ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯥꯏꯛꯇꯨꯗ ꯄꯥꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤ ꯀꯣ ꯑꯩꯅ ꯈꯨꯠꯅ ꯁꯥꯖꯕ ꯔꯥꯅꯤ ꯐꯤ ꯑꯃ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯕꯛ ꯐꯕꯤ ꯀꯣ ꯅꯤꯉꯣꯜ ꯑꯃꯗ ꯑꯩ ꯁꯨꯃꯥꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯣ ꯑꯩꯅ ꯌꯥꯝ ꯍꯩꯗꯅ ꯈꯣꯠꯇꯅ ꯁꯥꯖꯕ ꯅꯠꯇꯦ ꯀꯣ ꯑꯩ ꯈꯨꯠꯅ ꯁꯥꯖꯕꯅꯤ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯈꯛꯇꯪ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯥꯏꯕꯛ ꯐꯕꯤ ꯑꯃꯗ ꯑꯩ ꯄꯤꯒꯦ ꯌꯥꯔꯒꯗꯤꯅꯦ ꯅꯣꯏꯅ ꯁꯤ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗꯅꯦ ꯋꯥꯆꯦꯞꯁꯤꯗ ꯑꯩ ꯄꯥꯝꯃꯦꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯌꯣꯕ ꯃꯤ ꯀꯌꯥꯝ ꯂꯥꯛꯀꯅꯤ ꯃꯤ ꯀꯌꯥꯝ ꯂꯥꯛꯇꯧ ꯃꯥꯜꯂꯤ ꯂꯥꯛꯀꯗꯧ ꯃꯥꯟꯕ꯭ꯔꯥ ꯂꯥꯛꯑꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯇꯞ ꯇꯥꯏ ꯂꯥꯛꯀꯅꯤ ꯀꯣ ꯅꯪꯅ ꯀꯣ ꯍꯧꯖꯤꯛ ꯅꯪꯅ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝ ꯂꯩꯕ ꯋꯥꯅꯦꯕ ꯂꯥꯛꯇꯣꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯌꯥꯅꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯀꯁꯇꯃꯔꯅꯦ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯗꯩ ꯈꯪꯉꯛꯇꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯄꯣꯠ ꯌꯣꯟꯕ ꯉꯝꯗ꯭ꯔꯤꯗꯣ ꯃꯤꯅ ꯈꯪꯅꯗꯕꯩꯅꯤꯀꯣ ꯑꯦꯋꯥꯔꯅꯦꯁ ꯋꯥꯠꯄꯩꯅꯤ ꯅꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯇ ꯀꯣ ꯅꯪꯅ ꯂꯥꯎꯗꯅ ꯖꯤꯕ ꯄꯥꯟꯕ ꯑꯝꯇ ꯊꯣꯛꯂꯒ ꯀꯅꯥꯝꯇ ꯂꯥꯎꯔꯣꯏ ꯅꯪ ꯈꯛꯇꯅꯤ ꯂꯥꯎꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯇ ꯏꯠꯁ ꯌꯨ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨꯅ ꯁꯦꯀꯦꯟꯅꯤ ꯁꯤ ꯀꯥꯎꯒꯅꯨ ꯅꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯇꯨꯗꯤ ꯅꯪꯅ ꯂꯥꯎꯔꯤꯒꯩ ꯃꯤꯅ ꯈꯪꯕꯤꯅꯤꯕ ꯅꯪꯅ ꯍꯦꯛ ꯂꯥꯎꯕ ꯂꯦꯞꯄ ꯃꯇꯝꯗ ꯀꯣ ꯃꯤ ꯀꯅꯥꯝꯇꯅ ꯈꯪꯉꯣꯏ ꯑꯗꯨꯒꯨꯝꯕ ꯔꯣꯜꯗꯨꯅꯤ ꯑꯩꯈꯣꯏꯅ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯁꯟ ꯀꯥꯏ ꯍꯧꯖꯤꯛ ꯅꯣꯏ ꯀꯩꯕ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯁꯟ ꯑꯦꯛꯁꯄꯔꯠ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯀꯣ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯛꯏꯅꯦꯕ ꯅꯣꯏ ꯂꯩꯀꯥꯏꯗꯨꯗꯅꯦ ꯂꯩꯀꯥꯏ 3-4 ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯝꯕꯤꯗ ꯑꯣꯏꯒꯦꯔꯥ ꯅꯝꯕꯣꯜꯗ ꯑꯣꯏꯒꯦꯔꯥ ꯃꯣꯏꯔꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗꯤ ꯑꯣꯏꯖꯔꯁꯅꯣꯕ ꯖꯤꯇꯅ ꯑꯇꯣꯞꯄ ꯑꯦꯅꯤ ꯂꯝ ꯑꯃꯗ ꯅꯨꯃꯤꯠ 5 ꯈꯛꯇꯪ ꯂꯥꯛꯑꯣꯕ ꯀꯣ ꯑꯗꯨꯏꯗꯨꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯅꯪ ꯍꯧꯖꯤꯛ 10,000 ꯍꯥꯏꯖꯈꯤꯗꯅ ꯀꯣ ꯃꯤ ꯂꯥꯛꯏꯕ ꯃꯤ 50 ꯑꯣꯏꯁꯅꯨ 100 ꯑꯣꯏꯁꯅꯨ 2-3 ꯀꯛ ꯌꯣꯟꯕ ꯃꯇꯝꯗ ꯀꯣ ꯑꯗꯒꯤ ꯅꯪ ꯀꯩꯗꯧꯔꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯣꯏꯒ ꯈꯪꯅ ꯆꯥꯅ ꯑꯁ ꯖꯣꯂꯤ ꯅꯪ ꯐꯤꯁꯤꯗꯤ ꯐꯈ꯭ꯔꯦꯗ ꯀꯥꯏꯅꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯍꯧꯒꯠꯂꯛꯑꯅꯤꯕ ꯑꯁ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦꯅꯦ ꯅꯍꯥꯟꯒꯩ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯅꯦ ꯀꯥꯏꯅꯀꯣ ꯈꯪꯉꯤꯅꯦꯕ ꯍꯥꯏꯖꯤꯟꯅꯗꯣꯏꯅꯦꯕ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯂꯩꯀꯥꯏꯗ ꯀꯅꯥ ꯐꯤ ꯁꯥꯒꯦꯁꯦ ꯂꯣꯏ ꯈꯪꯉꯤ ꯀꯩꯅꯣ ꯍꯧꯗꯣꯡꯕꯨ ꯈꯪꯉꯝꯒꯅꯤ ꯍꯨꯏꯕꯨ ꯂꯣꯏ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯣ ꯀꯣ ꯑꯗꯨꯏꯗꯨꯅ ꯀꯩꯗꯧꯔꯛꯀꯅꯤ ꯕꯤꯖꯤꯅꯦꯁꯇ ꯑꯦꯋꯥꯔꯅꯦꯁ ꯋꯥꯠꯄꯅꯤꯅ ꯃꯅꯤꯄꯨꯔꯗ ꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯣ ꯃꯣꯏꯅ ꯀꯩꯗꯧꯋꯤ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯝꯇꯗꯤ ꯌꯣꯟꯒꯦ ꯃꯤꯅ ꯀꯅꯥꯝꯇ ꯈꯪꯕꯤꯗꯅ ꯀꯃꯥꯏꯅ ꯆꯪꯉꯛꯇꯣꯏꯅꯣ ꯀ꯭ꯋꯥꯂꯤꯇꯤ ꯈꯪꯉꯣꯏ ꯃꯥꯅ ꯀꯃꯥꯏꯅ ꯁꯔꯚꯤꯁ ꯌꯣꯜꯂꯤ ꯈꯪꯉꯔꯣꯏ ꯃꯥꯏ ꯔꯥꯅꯤ ꯐꯤꯁꯦ ꯀꯌꯥꯝꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏ ꯀꯣ ꯃꯤꯅ ꯍꯦꯛ ꯄꯥꯏꯕ ꯃꯇꯝꯗ ꯄꯥꯝꯕ꯭ꯔꯥ ꯀꯩ ꯃꯆꯨꯅꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯀꯩꯗꯧꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯂꯩꯖꯔꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯍꯥꯟꯒꯩꯗꯤ ꯅꯪ ꯀꯩꯗꯧꯏ ꯌꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯐꯝꯃꯒ ꯀꯣ ꯃꯤ ꯂꯥꯛ ꯉꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯇꯧꯔꯣꯏꯕ
ꯅꯪꯅ ꯌꯣꯟꯒꯦꯅ ꯈꯟꯖꯔꯤꯕ ꯀꯁꯇꯃꯔ ꯑꯃꯁꯦ ꯊꯣꯡꯅ ꯁꯨꯃꯥꯏꯅ ꯊꯤꯜꯂꯛꯇꯣꯏꯅꯦ ꯖꯣꯂꯤ ꯊꯣꯡꯅ ꯑꯝꯇ ꯍꯥꯡꯉꯨꯅꯦꯍꯦ ꯅꯪꯒꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯑꯝꯇ ꯌꯦꯡꯒꯦꯅꯦꯅ ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯅꯨꯡꯇꯤꯒꯤ ꯃꯤ 10 10 10 10 ꯂꯥꯛꯄ ꯃꯇꯝꯗ ꯌꯣꯟꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯉꯝꯃꯣꯏꯗ꯭ꯔꯣ ꯀꯣ ꯌꯥꯝ ꯊꯤ ꯂꯥꯏꯅ ꯌꯣꯜꯂꯛꯀꯅꯤ ꯍꯧꯔꯛꯄ ꯃꯇꯝꯗꯅꯦ ꯃꯤꯅ ꯈꯤꯇꯪ ꯈꯪꯅꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒ ꯀꯣ ꯌꯥꯔꯒꯗꯤ ꯀꯣ ꯍꯥꯟꯅꯅ ꯈꯤꯇꯪ ꯁꯔꯐ ꯇꯧꯕꯤꯌꯨ ꯀꯣ ꯁꯔꯐ ꯇꯧꯕ ꯇꯜꯂꯦꯗꯅ ꯃꯌꯥꯝꯁꯤꯗꯅꯦ ꯀꯣ ꯀꯅꯥꯒꯨꯝꯕ ꯑꯐꯥꯎꯕꯤ ꯑꯃ ꯁꯤꯟꯅꯔꯒꯅꯦ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏꯗ ꯑꯣꯏꯁꯅꯨ ꯍꯧꯔꯛꯄꯗꯤ ꯅꯪ ꯂꯩꯀꯥꯏꯗꯤ ꯍꯧꯗꯕ ꯌꯥꯔꯔꯣꯏ ꯀꯣ ꯂꯩꯀꯥꯏ ꯃꯊꯪ ꯂꯥꯜꯂ ꯇꯧꯕꯤꯈꯣꯕ ꯁꯤ ꯁꯤꯝꯄꯜ ꯁꯇ꯭ꯔꯦꯇꯦꯖꯤꯅꯤ ꯀꯔꯤꯒꯤ ꯑꯣꯐꯂꯥꯏꯟꯒꯤ ꯁꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯀꯔꯤꯝ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯀꯣ your one idea can make you 1 lakh rupees per month ꯌꯥꯝꯅ ꯇꯝꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯌꯥꯝ ꯆꯝꯅꯅꯦ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛꯇꯪ ꯈꯪꯉꯣ ꯀꯣ ꯅꯪꯅ ꯈꯪꯖꯔꯤꯕ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯨꯏꯗꯨꯗꯅꯦ ꯐꯖꯅ ꯃꯥꯁꯇꯔ ꯇꯧꯋꯣꯕ ꯀꯣ ꯅꯪ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯀ ꯇꯝꯗ꯭ꯔꯁꯨ ꯍꯧꯖꯤꯛꯀꯤꯗ ꯑꯗꯨꯝ ꯇꯧꯕꯗ ꯑꯩ ꯄꯩꯁꯥ ꯗꯃꯥ ꯑꯃ ꯄꯥꯏꯅꯤ ꯃꯦꯗꯥꯝ ꯖꯣꯂꯤ ꯇꯧꯅꯤꯡꯉꯛꯑꯕꯣ ꯀꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯑꯗꯨ ꯍꯩꯇꯦ ꯑꯗꯥ ꯍꯩꯇꯦ ꯁꯤꯗ ꯀꯔꯤꯝ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯣ ꯁꯦꯜꯁ ꯇꯧꯕꯗꯪ ꯍꯩꯌꯣꯕ ꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯀꯣ ꯅꯪ ꯂꯥꯏꯔꯤꯛ MA ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯗꯨ ꯑꯗꯥ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯃꯤꯑꯣꯏꯕꯅ ꯍꯩꯗꯣꯏꯁꯦ ꯀꯩꯅꯣ ꯁꯦꯜꯁ ꯇꯧꯕ ꯍꯩꯕ ꯁꯦꯜꯁ ꯇꯧꯕ ꯍꯩꯔꯤꯈꯩ ꯅꯪ ꯄꯩꯁꯥ ꯇꯥꯜꯂꯛꯀꯅꯤꯕ ꯀꯣ ꯑꯗꯨ ꯈꯛꯇꯅꯦ ꯅꯪꯒꯤ ꯄꯣꯠꯇꯣ ꯃꯤꯉꯣꯟꯗ ꯊꯥꯗꯣꯛꯑ ꯈꯛꯇꯅꯦ ꯅꯪꯅ ꯄꯩꯁꯥ ꯂꯥꯛꯇꯣꯏꯗꯣ ꯑꯗꯥꯏꯒꯤ ꯃꯔꯛꯇꯨꯗꯤ ꯕ꯭ꯔꯤꯖꯇꯨꯗꯤ ꯅꯪ ꯄꯩꯁꯥ ꯁꯨꯡꯇꯥꯟ ꯇꯥꯜꯂꯣꯏꯕ ꯑꯗꯨꯏ ꯃꯔꯛ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯇꯧꯕꯤꯌꯨ ꯃꯤ ꯃꯌꯥꯝꯗ ꯍꯥꯟꯅ ꯐꯖꯅ ꯈꯪꯅꯍꯜꯂꯣꯕ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯁ ꯐꯩꯅꯦꯍꯦ ꯑꯗꯨꯗ ꯀꯣ ꯃꯤꯈꯩꯅ ꯍꯥꯏꯅꯔꯛꯑꯗꯕꯅꯤ ꯑꯁ ꯖꯣꯂꯤꯗꯨꯗꯤ ꯑꯁ ꯀꯩꯅꯣꯅꯦ ꯁꯨꯃꯥꯏꯅ ꯄꯤꯊꯣꯔꯛꯏꯁꯦ ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯕ ꯌꯦꯡꯉꯣ ꯁꯤ ꯅꯨꯄꯤꯗꯨ ꯉꯥꯎꯔꯖꯥꯠꯂꯣ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯇꯥꯡꯕꯁꯦ ꯐ꯭ꯔꯤ ꯀꯣ ꯃꯥꯔꯀꯦꯇꯤꯡꯗꯣ ꯍꯩꯇꯕꯩꯅꯦꯕ ꯑꯗꯣ ꯃꯥꯔꯀꯦꯠꯇ ꯃꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯆꯤꯡꯉꯛꯇꯣꯏꯅꯣꯁꯦ ꯀꯣ ꯁꯤ ꯀꯣꯛꯁꯦ ꯁꯥꯟꯅꯔꯛꯀꯗꯧꯅꯤ ꯀꯣ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯝꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯀꯥꯡꯈꯟ ꯌꯣꯟꯒꯦꯔꯥ ꯐꯤ ꯌꯣꯟꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯅꯤ ꯇꯧꯒꯦꯔꯥ ꯅꯣꯏ ꯂꯩꯀꯥꯏꯗꯨꯗ ꯐꯥꯎꯒꯦꯗꯤ ꯇꯧꯁꯜꯂꯣ ꯍꯧꯖꯤꯛꯀꯤꯗ ꯑꯗꯨꯝ ꯃꯟꯇ꯭ꯔ ꯄꯥꯟꯁꯤꯜꯂꯣ ꯀꯣ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯏꯟꯚꯦꯁ ꯇꯧ ꯇꯥꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯁꯤꯀꯤ ꯑꯃꯇ ꯄꯨꯊꯣꯛꯇꯅ ꯍꯧꯖꯤꯛ ꯌꯥꯝ ꯇꯧꯔꯤꯗꯅ ꯀꯣ ꯊꯥꯖꯒꯅꯨ it takes some time money ꯀꯣ ꯁꯤꯗ ꯑꯅꯤꯈꯛ ꯂꯩꯌꯦꯕ ꯕꯤꯖꯤꯅꯦꯁꯇ ꯑꯃꯅ ꯄꯩꯁꯥ ꯌꯥꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯅꯤ ꯀꯣ ꯅꯪꯅ ꯄꯩꯁా ꯊꯥꯗꯔꯔꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯊꯥꯗꯔꯛꯑꯣꯕ ꯅꯣꯡꯃꯗ ꯅꯪ ꯄꯨꯡ 35 ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯨꯡ 16 ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯨꯡ 18 ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯨꯡ 24 ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯈꯔ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯅꯪ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯋꯦꯔꯦꯁ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯖꯔꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕ ꯌꯥꯏꯑꯕ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯗꯦꯠꯁ ꯀꯣꯜ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯀꯣ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯁꯨ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯕ ꯅꯠꯇꯦꯕ ꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ 500 ꯑꯃ ꯂꯨꯄꯥ 1,000 ꯑꯃ ꯂꯨꯄꯥ 2,000 ꯑꯃ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯛꯀꯗꯕ ꯀꯣ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕ ꯈꯨꯇꯧꯁꯦ ꯑꯩꯒ ꯇꯧꯕꯒ ꯃꯤꯒ ꯇꯧꯕꯒ ꯈꯤꯇꯪ ꯈꯦꯠꯅꯩ ꯉꯁꯤ ꯑꯩꯅ ꯅꯣꯏꯗ ꯐ꯭ꯔꯤꯗ ꯇꯥꯛꯆ ꯇꯥꯔꯁꯨꯀꯣ ꯃꯌꯥꯝ ꯀꯣ ꯗꯤꯁ ꯀꯥꯏꯟ ꯑꯣꯐ ꯅꯒꯦꯠꯁ ꯀꯣ ꯌꯨ ꯋꯤꯜ ꯅꯦꯚꯔ ꯐꯥꯏꯟ ꯏꯟ ꯌꯨꯇ꯭ꯌꯨꯕ ꯒꯨꯒꯜ ꯀꯣ ꯑꯩꯒꯤ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯒꯤ ꯁꯤꯀ꯭ꯔꯦꯠ ꯑꯃ ꯑꯩ ꯉꯁꯤ ꯄꯤꯔꯝꯒꯦꯕ ꯁ꯭ꯄꯦꯁꯦꯜꯂꯤ ꯏꯟ ꯑꯣꯟꯂꯥꯏꯟ write it down ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯊꯣꯛꯄꯤꯔꯛꯏꯕ ꯀꯣ ꯑꯦꯁꯄꯥꯏꯔꯤꯡ ꯑꯟꯇꯔꯄ꯭ꯔꯤꯅꯔꯁ ꯁ꯭ꯇꯨꯗꯦꯟ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯂꯦꯡꯒꯥ ꯀꯣ ꯏꯃꯥꯟꯅꯕ ꯀꯣ ꯑꯗꯒꯤ ꯏꯅꯥꯎ ꯀꯣ ꯏꯆꯟ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯀꯣ ꯑꯣꯟꯂꯥꯏꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨ ꯅꯤꯗ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯀꯣ ꯑꯣꯔꯒꯥꯅꯤꯛꯁꯨ ꯌꯥꯝ ꯐꯩ ꯀꯣ ꯑꯦꯁ ꯑꯦ ꯕꯤꯒꯤꯅꯔꯁ ꯑꯃ ꯑꯣꯏꯅ ꯑꯣꯔꯒꯥꯅꯤꯛꯇ ꯅꯪ ꯃꯇꯝ ꯌꯥꯝ ꯆꯪꯒꯅꯤ ꯐꯩ ꯑꯣꯔꯒꯥꯅꯤꯛꯁꯨ ꯐꯩ ꯕꯠ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯑꯐꯥꯎꯕ ꯀꯝꯄꯅꯤꯁ ꯃꯌꯥꯝꯁꯦ what they do is they do paid advertisement ꯁꯤ ꯃꯌꯥꯝ ꯀꯧꯕꯤꯒꯅꯨ ꯅꯪꯅ ꯑꯩꯅ ꯉꯁꯤ ꯄꯣꯠ ꯂꯩꯔꯛꯏ ꯃꯌꯥꯝꯁꯦ
advertisement ado uragani nang ngasi leirei kai kai du urangmani offline gi strategy mati amtang haijarakeba ko offline ju harmina no no zik bazar da chappa matamda board achau chau ubra khoi billboards to we go khoi film star mayamna tawdana khotana advertise kari gra moi torongani ba kai gino da nangi business to mi mayamna khang laba bazar da thelai do pangte da thepa na te ba advertisement to ini advertising to ini karamba form da offline da ado aine sidai da offline phatte have na te ba that's also very good ko animak phai adubu hena ko improvise tawroktana adagi huzikan gi matam jigi chatnariba ko remarketing or retargeting kain leiba aigi customer je ko 90 days tanaba 30 days tanaba 100 days tanaba ko tanaba yari bo je do offline de yaro ko offline da tanori kin na wasilakani ko yagadro nangi phido amta lebiune amta lebiune amta lebiune na dum tigi mayumda sasan mada thonga kadak kadak lonjan gini Canada anija aduna whereas in online ko mana nanguda phanyam saujanoba ko sauningba saursanova online da mana sauduje block to lo sangre loidra huzik sida yawbiriba mayam ja aina koitan tanarpa matamda pelakani ai pung pen pele si nupa je nongamde nimita bu urena na YouTube da hanjan hanjan uba mi thengadriba YouTube da si nupa je da uba my advertisement ni da uba pen bazu yawdro skip to da waba hanjan hanjan tholokpa Facebook da sangure ma hekta tholokpa ka YouTube da sangure ma gi advertisement da tholokpa ka that's called retarget marketing aduga offline da dikedawi board am thechan buduna dum lore board che ek secondary book thetuni offline da file late du kedaro kani phone number yarong mani phone dok pung ngai durimni business owner dun natro khoi di kedaro kani adu mind tawroiba mana akhoi gi du da hek u graba ko yam nuai je adu nang sai offline di u bu yagadra yaroi go kemta kangla ba da nang smai yengum da hoi nang una tan roidana akhoi da namu kedawi akhoi da yengam ba customer do yengam ba yam jana te khoi sathidra sinamo online akhoi da smai yengam ba do ngaka thangalaga ko sting torok ni ma sain torok sijina kaino advanced techniques sijine akhoi na ko scalable oina torke ha tadi online da kumdar ois yam nuai bam ju haram ge ba nang ju phi yo leba kangan yo leba khungup yo leba perfume yo leba yoning ba yo loba ko I don't care nang na yo liba product or services to gina chap chanaba ko sigi audience ai piu haidu neba nang na ina thiba na ta ko offline na yagadra da offline da dige dawni aiga khangna chanaba ko aigi pari samban ko imanaba adu mangai ba hokpoidi but whereas in online dige dawrani ko Mark Zuckerberg tain harni ba sidai sida ani thokna lei ko akhoi audience se akhoi target tarokpa matamda ko aina pamjariba aigi audience sigi chap manabada akhoi look like audience an go go sigi si Facebook te yawe sida Manipur da laibiriba mayam amje samna habda ko moi dum tar sunu influencer am lerangani 100k leisunu 200k leisunu moi follower mayam gi customer mayam je ko within a fraction of minute ai loi lo we ai trying to suck on loi loksal ledana moi gi data mayam je da on lower ga ai side product se advertise to hai du ne mayam sathidra that is technology somagi ngatang lower su yai balai ngatang lower su yai magi leiba audience mayam do nangi business ki any product or services so yondoi ne ko mayam na di hainaram gani ba influencer media traffic ana ado ariba word ni ko si khangjalo
ꯀꯣ ꯍꯧꯖꯤꯛ ꯀꯣ ꯃꯤ ꯂꯣꯏ ꯁꯤꯟꯅꯔꯕꯅꯦ ꯑꯁ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯁꯤꯟꯅꯧ ꯑꯗꯨ ꯁꯤꯟꯅꯧ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧ ꯑꯗꯨ ꯇꯧ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯦ ꯑꯃꯨꯛ ꯁꯤꯟꯅꯗ꯭ꯔꯒꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯏꯜ ꯑꯃ ꯇꯧꯔꯛꯄ ꯌꯥꯔꯦꯕ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ 0 ꯐꯣꯂꯣꯋꯔ ꯂꯩ ꯑꯩꯒꯤꯗꯤ ꯄꯦꯖꯁꯦ ꯍꯧꯔꯛꯇ ꯉꯥꯏꯔꯤ it doesn't matter ꯀꯣ UKꯗ ꯁꯤ ꯑꯣꯜꯔꯦꯗꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯅꯣꯏꯅ ꯑꯩꯒꯤ ꯕꯦꯠꯁ ꯅꯝꯕꯔ 1ꯗ ꯌꯥꯎꯕ ꯀꯥꯡꯕꯨꯈꯩꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯀꯣ ꯁꯨꯃꯥꯏꯅ ꯃꯥꯔꯀꯦꯇꯤꯡꯒꯤ ꯂꯦꯟꯁꯀꯦꯞꯇ ꯁꯨꯃꯥꯏꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯑꯅꯤ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯧꯕꯤꯈ꯭ꯔꯅꯤꯕ ꯀꯣ ꯍꯧꯖꯤꯛꯀꯤ ꯁꯣꯐꯋꯦꯌꯔꯁꯦ ꯁꯤꯁꯤꯅ ꯂꯧꯔꯀꯥꯟꯗ ꯀꯣ ꯃꯉꯣꯟꯗ ꯂꯣꯏ ꯂꯩꯔꯅꯤꯕ ꯀꯣ ꯃꯌꯥꯝꯁꯤꯗꯤ ꯑꯩꯅ ꯍꯦꯛꯇ ꯄꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯑꯩ ꯕꯦꯠꯁ ꯅꯝꯕꯔ 2ꯗ ꯌꯥꯎꯕ ꯑꯩꯅ ꯂꯣꯏ ꯇꯥꯛꯑꯝꯒꯅꯤ ꯈꯪꯕ꯭ꯔꯥ ꯀꯣ ꯁꯤꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯅ ꯑꯦꯛꯁꯇ꯭ꯔꯦꯛ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯔꯒꯅꯦ ꯀꯩꯗꯧꯔꯛꯀꯅꯤ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯁꯥꯔꯚꯤꯁꯦꯁꯁꯦ ꯀꯣ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯁꯤꯜꯂꯛꯇꯣꯏꯕ ꯀꯣ ꯑꯩꯗꯤ 100K ꯐꯣꯂꯣꯋꯔ ꯂꯩ ꯃꯨꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯗꯤ ꯁꯛ ꯐꯖꯕꯤꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯐꯣꯂꯣꯋꯔ ꯂꯣꯏ ꯁꯤꯟꯅ ꯌꯥꯏꯀꯣ ꯉꯥꯛꯇꯪꯗ ꯂꯨꯔꯗ꯭ꯔ ꯃꯇꯝꯁꯦ we as a marketers we need to play smart games when it comes to online marketing. sida organicta ꯑꯩꯈꯣꯏꯅ ꯆꯍꯤ 3-8 ꯆꯪꯉꯩ ꯁꯥꯖꯔꯛꯏꯕ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯗꯨꯅ ꯃꯤꯅꯤꯠ 5ꯗ ꯁꯤꯟꯅꯩꯌꯦꯕ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯌꯥꯝ ꯂꯥꯏꯅ ꯀꯣ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯛꯑꯦ ꯑꯩꯒꯤ ꯄꯣꯠꯁꯦ ꯈꯔ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯝꯃꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯗꯥ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯊꯥꯏꯅꯗꯩ ꯑꯗꯨꯝ ꯇꯧꯅꯔꯛꯑꯕꯅꯦꯕ ꯇꯧꯗ꯭ꯔꯣ ꯀꯣ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯑꯃꯅ ꯀꯣ ꯃꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯕ ꯅꯣꯏ ꯎꯔꯝꯕꯅꯤꯗ ꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯒꯣꯀꯨꯜ ꯀꯣ ꯑꯗꯒꯤ ꯁꯣꯃꯥ ꯕꯂꯥ ꯑꯗꯩ ꯃꯌꯥꯝ ꯇꯧꯕꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯄꯩꯁꯥ ꯂꯩꯖꯗꯕ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯇꯨꯜꯁꯦ ꯐ꯭ꯔꯤꯅꯦꯕ ꯏꯁꯜꯂꯣ IG ꯑꯦꯛꯁꯇ꯭ꯔꯦꯛꯇꯔꯅ ꯁꯦꯀꯦꯟꯗ ꯀꯩ ꯀꯧꯏ ꯒ꯭ꯔꯣꯃꯦꯟ ꯑꯅ ꯁꯤ ꯑꯦꯛꯁꯇꯦꯟꯁꯟꯅꯤ ꯐ꯭ꯔꯤꯅꯤꯀꯣ ꯒꯨꯒꯜ ꯀ꯭ꯔꯣꯝꯒꯤ ꯈꯨꯗꯛꯇ ꯀꯣ ꯁꯤꯗ ꯑꯗꯨꯝ ꯑꯩ ꯅꯣꯏꯗ ꯗꯦꯃꯣ ꯇꯧꯔꯛꯀꯦꯕ ꯍꯧꯖꯤꯛ ꯑꯗꯣ ꯀꯅꯥꯝꯇꯗ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯇꯦꯀꯣ this is something world wide ꯇꯧꯅꯔꯛꯄ ꯄꯣꯠꯇꯨꯅꯦ ꯑꯩꯅ ꯇꯧꯔꯤꯗꯣ ꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯨꯆꯣ ꯑꯗꯨ ꯇꯧ ꯅꯣ ꯏꯟꯇꯔꯅꯦꯠꯀꯤ ꯒꯦꯝꯅꯤ ꯁꯤꯗꯤ this is a game of internet I know the rules I know the principles and the world is accepted this kind of software ꯑꯗꯨꯅ ꯃꯣꯏ ꯀꯝꯄꯅꯤ ꯑꯣꯏꯅ ꯂꯤꯡꯈꯠꯂꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ IG ꯀꯣ ꯑꯦꯛꯁꯇ꯭ꯔꯦꯛꯇꯔ ꯀꯥꯏ ꯍꯥꯏꯗꯣ ꯑꯗꯩ ꯑꯃꯅ ꯀꯩꯅꯣ ꯒ꯭ꯔꯣꯃꯦꯟ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯩ ꯎꯠꯀꯦꯕ ꯁꯤꯗ ꯌꯦꯡꯉꯣ look at this sida first IG extractor ne yawbra IG email extractor na ko this is a software sina ke dorkani nang anything ko Instagram da anyone world gi har seba let's say Kim Kardashian har Kim Kardashian fans song no bro ko Taylor Swift ko adai kari ꯅꯣꯏꯅ ꯈꯔ ꯄꯥꯝꯖꯕ ꯍꯦꯔꯣꯏꯟ ꯍꯦꯔꯣ ꯃꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯦ ꯂꯦꯠꯁ ꯁꯦ ꯔꯣꯅꯥꯜꯗꯣ ꯍꯥꯏꯔꯁꯦꯕ ꯃꯦꯁꯤ ꯍꯥꯏꯔꯁꯦꯕ ꯑꯗꯒꯤ ꯗꯦꯕꯤꯠ ꯕꯦꯀꯝ ꯀꯣ ꯑꯗꯩ ꯀꯩ ꯁꯨꯝ ꯑꯦꯅꯤꯊꯤꯡ ꯅꯣꯏꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯣꯕ ꯈꯨꯗꯛꯇ ꯃꯥꯏ ꯐꯣꯂꯣꯋꯔ ꯃꯌꯥꯝꯗꯣ ꯖꯞ ꯂꯥꯎ ꯐꯥ ꯌꯥꯏꯀꯣ ꯁꯥꯊꯤꯗ꯭ꯔꯥ ꯀꯣ ꯃꯅꯤꯄꯨꯔꯒꯤꯗꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ ꯍꯣꯔꯦꯟ ꯐꯥ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯀꯣ ꯑꯗꯨꯅ ꯑꯐꯥꯎꯕ ꯑꯃꯃ ꯂꯧꯖꯔꯒꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄ ꯌꯥꯏꯕ ꯂꯦꯠꯁ ꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯉꯁꯦꯕꯀꯣ sorry anyone ꯀꯣ ꯅꯣꯏ ꯍꯥꯏꯔꯣ ꯅꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯤꯒꯥꯏꯒꯦꯕ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯣꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯄꯨꯁꯜꯂꯣ ꯃꯅꯤꯄꯨꯔꯗꯗꯤ ꯐꯔꯛ ꯇꯥꯏ ꯑꯗꯣ ꯍꯣꯔꯦꯟ ꯅꯣꯏ ꯑꯗꯨꯝ ꯇꯧꯖꯧ ꯍꯥꯏꯗꯣꯛꯅꯗꯕꯤ ꯅꯣ ꯂꯩꯗꯅ ꯑꯃ ꯍꯥꯏꯔꯛꯎ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯄꯥꯝꯖꯕ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯑꯝꯇ ꯂꯩꯇ꯭ꯔꯥ ꯕꯣꯂꯤꯋꯨꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯁꯜꯃꯥꯟ ꯈꯥꯟ ꯑꯗꯒꯤ ꯀꯣ ꯀꯦꯇ꯭ꯔꯤꯅꯥ ꯀꯦꯞ ꯀꯔꯤ ꯀꯔꯥ ꯑꯃ ꯌꯥꯏ ꯑꯁ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤ ꯍꯩ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯔꯁꯨ ꯃꯥ ꯁꯨꯡꯄꯥꯏ ꯄꯥꯏꯔꯝꯃꯔꯣꯏ ꯏꯂꯣꯟ ꯃꯥꯁꯀ ꯄꯥꯏꯁꯤꯜꯂꯛꯏꯀꯣ ꯌꯥꯔꯦꯅ ꯄꯥꯏꯁꯤꯟꯅꯔꯁꯦ ꯍꯥꯏꯔꯣ ꯁꯟꯇꯣꯁ ꯄꯥꯏꯁꯤꯟꯅꯕꯤ ꯍꯧꯔꯁꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯍꯥꯏꯖꯤꯜꯂꯛꯇꯣꯏꯕ ꯑꯣꯀꯦ ꯊꯣꯃꯥꯁ ꯀꯣ ꯔꯣꯅꯥꯜꯗꯣ ꯐꯔꯦ ꯐꯔꯦ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯔꯣꯅꯥꯜꯗꯣꯅ ꯐꯥꯎꯔꯕꯅꯤꯅ
ꯔꯣꯅꯥꯜꯗꯣꯒꯤ ꯂꯧꯈꯠꯂꯁꯤꯀꯣ ꯃꯦꯁꯤꯒꯤꯁꯨ ꯍꯥꯏꯅꯦ ꯐꯦꯟꯁ ꯉꯥꯛꯇ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯃꯥꯏꯃꯣꯟ ꯍꯦꯔꯣꯖꯤꯠꯁꯦ ꯃꯦꯁꯤ ꯈꯔ ꯄꯥꯝꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯁꯔꯨꯛ ꯈꯥꯟ ꯄꯥꯝꯕꯁꯨ ꯌꯥꯎꯔꯤ ꯃꯦꯁꯤ ꯄꯥꯝꯕ ꯕꯕꯤꯅꯥꯁꯨ ꯍꯥꯏꯔꯨ ꯌꯥꯗꯦ ꯕꯣꯜ ꯀꯥꯡꯕꯨ ꯑꯣꯏꯅ ꯅꯩꯁꯜꯂꯛꯏꯁꯤꯗꯤ ꯀꯣ ꯔꯣꯅꯥꯜꯗꯣꯁꯨ ꯌꯥꯎꯔꯦ ꯃꯦꯁꯤꯁꯨ ꯌꯥꯎꯔꯦ ꯃꯥꯏꯛ ꯇꯦꯁꯟꯁꯨ ꯌꯥꯎꯁꯜꯂꯛꯑꯦ ꯑꯣꯀꯦ ꯕꯣꯜ ꯈꯔ ꯄꯥꯝꯕ ꯃꯥꯜꯂꯤꯀꯣ ꯌꯨꯔꯣ ꯀꯟꯅ ꯇꯧꯔꯤꯕꯅꯤꯅ ꯑꯗꯣ ꯔꯣꯅꯥꯜꯗꯣꯗꯤ ꯂꯩꯍꯧꯔꯦꯀꯣ ꯃꯦꯁꯤ ꯄꯥꯝꯕꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯑꯥꯏ ꯑꯦꯝ ꯑꯦ ꯕꯤగ్ ꯐꯦꯟꯁ ꯑꯣꯐ ꯔꯣꯅꯥꯜꯗꯣ ꯃꯥꯏ ꯐ꯭ꯔꯦꯟ ꯀꯣ ꯑꯗꯣ ꯐꯔꯦ ꯀꯣ ꯔꯣꯅꯥꯜꯗꯣꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯌꯥꯏꯗꯅ ꯔꯣꯅꯥꯜꯗꯣ ꯌꯦꯡꯉꯣ ꯁꯤ ꯌꯦꯡꯉꯣ ꯂꯦꯠꯁ ꯒꯣ ꯇꯨ ꯈ꯭ꯔꯤꯁꯇꯥꯅꯤꯌꯣ ꯔꯣꯅꯥꯜꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯔꯣꯅꯥꯜꯗꯣꯒꯤ ꯃꯥꯒꯤ ꯐꯣꯂꯣꯋꯔꯁꯦ 634 ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔꯁꯅꯦꯕ ꯁ꯭ꯄꯣꯔꯠꯁꯃꯦꯟꯗ ꯀꯣ ꯑꯥꯏ ꯃꯥꯏꯠ ꯕꯤ ꯔꯣꯡ ꯀꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯩ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯊꯥꯏꯅ ꯊꯦꯡꯅꯈꯤꯕꯗ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯣꯂꯣꯋꯔ ꯁ꯭ꯄꯣꯔꯠꯁꯃꯦꯟꯗ ꯀꯣ ꯑꯥꯏ ꯃꯤꯟ ꯏꯟ ꯁ꯭ꯄꯣꯔꯠꯁ ꯁꯤꯗ ꯔꯣꯅꯥꯜꯗꯣꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯃꯦꯅ ꯍꯥꯏꯌꯦꯕ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟꯇ ꯑꯩ ꯈꯪꯗꯦ ꯀꯣ ꯑꯗꯣ ꯑꯩꯅ ꯇꯥꯈꯤꯕ ꯃꯇꯝꯗ ꯃꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯃꯥ 634 ꯃꯤꯂꯤꯌꯟꯒ ꯈꯨꯌꯥꯝ ꯑꯃ ꯇꯧꯔꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯒꯦꯀꯣ ꯃꯌꯥꯝ ꯌꯥꯏꯀꯣ ꯔꯦꯗꯤ 1 2 3 ꯒꯣ ꯁꯤꯃ ꯀꯣꯄꯤ ꯇꯧꯔꯕ ꯑꯍꯥꯟꯕꯗ ꯇꯧꯔꯕ ꯁꯤꯗ ꯂꯥꯛꯑꯣ ꯖꯞ ꯂꯥꯎꯅ ꯁꯤꯗ ꯌꯨꯖꯔ ꯅꯦꯝꯁꯦ ꯍꯥꯞꯆꯜꯂꯣ ꯀꯣ ꯍꯥꯞꯄꯕ ꯍꯥꯞꯄꯦꯀꯣ ꯈ꯭ꯔꯤꯁꯇꯥꯅꯤꯌꯣ ꯍꯥꯏꯁꯦ ꯁꯤ ꯍꯦꯛ ꯍꯥꯞꯄꯒ ꯁꯤꯗ ꯌꯦꯡꯉꯣꯕ 2 ꯁꯦꯀꯦꯟꯗ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯗꯣꯏꯅꯦꯕ ꯀꯣ ꯑꯗꯨꯒ ꯁ꯭ꯇꯥꯔꯠ ꯑꯦꯛꯁꯇ꯭ꯔꯦꯛꯇꯤꯡ ꯑꯗ ꯁꯤ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯁꯤ ꯀꯃꯥꯏꯅ ꯏꯟꯁꯇꯣꯜ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯕ ꯒꯨꯒꯜꯗ ꯅꯝꯃꯣ ꯁꯤ ꯒꯨꯒꯜꯁꯤꯗ ꯀꯃꯥꯏꯅ ꯅꯝꯒꯅꯤ IG ꯅꯝꯃꯣ ꯀꯣ ꯑꯗꯨꯒ ꯏꯃꯦꯜ ꯅꯝꯁꯤꯜꯂꯣ ꯀꯣ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯦꯛꯇꯔ ꯅꯝꯃꯣ ꯁꯨꯃꯥꯏꯅ ꯌꯥꯔꯕ ꯑꯗꯨꯒ ꯑꯦꯟꯇꯔ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯌꯥꯝ ꯂꯥꯏꯕꯅꯤ ꯀꯩꯁꯨ ꯂꯨꯗꯕꯅꯤ IG ꯏꯃꯦꯜ ꯑꯦꯛꯁꯇ꯭ꯔꯦꯛꯇꯔꯅ ꯒꯨꯒꯜꯒꯤ ꯁꯔꯆꯇꯨ ꯅꯝꯁꯤꯜꯂꯣꯀꯣ ꯅꯝꯃꯦꯀꯣ ꯁꯤ ꯍꯦꯛ ꯅꯝꯕꯒ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯐꯥꯔꯁꯇ ꯁꯤ ꯊꯣꯛꯂꯛꯑꯝꯒꯅꯤꯕ IG ꯏꯃꯦꯜ ꯀꯣ IG ꯏꯃꯦꯜ ꯁ꯭ꯀ꯭ꯔꯦꯄꯔ ꯀ꯭ꯔꯣꯝ ꯋꯦꯕ ꯁ꯭ꯇꯣꯔ ꯑꯅ ꯊꯣꯛꯄ꯭ꯔꯥ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯁꯤꯗ ꯍꯦꯛ ꯀ꯭ꯂꯤꯛ ꯇꯧꯕꯒ ꯁꯨꯃꯥꯏꯅ ꯅꯍꯥꯛꯀꯤꯗ add to extension ꯑꯩꯕꯨꯗꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯍꯥꯞꯈꯤꯕꯩꯅꯦꯕ ꯅꯪꯒꯤꯗꯅꯦ ꯀꯣ add to extension ꯑꯅ ꯍꯥꯏꯔꯝꯒꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯔꯤꯃꯨꯚ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯔꯤꯃꯨꯚꯇꯤ ꯇꯧꯔꯔꯣꯏꯀꯣ ꯑꯩꯁꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯅ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯔꯤꯃꯨꯚ ꯇꯨ ꯀ꯭ꯔꯣꯝ ꯅꯪꯒꯤꯗꯗꯤ add to extension ꯑꯅ ꯊꯣꯛꯂꯝꯒꯅꯤ ꯊꯥꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯅꯣꯏꯒꯤꯗ ꯊꯣꯛꯂꯛꯏꯗꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ add extension ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠꯇꯤꯡ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ extension ꯑꯅ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯞ ꯃꯥꯟꯅ ꯇꯧ ꯑꯦꯛꯁꯇꯦꯟꯁꯟꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯔꯤꯖꯜ ꯄꯤꯒꯦꯕ ꯍꯧꯖꯤꯛ ꯑꯦꯛꯁꯇꯦꯟꯁꯟꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯍꯦꯛ ꯀ꯭ꯂꯤꯛ ꯇꯧꯕꯒꯅꯦ ꯁꯤꯒꯤ ꯕ꯭ꯂꯨ ꯁꯥꯏꯟꯁꯦ ꯁꯤꯒꯨꯝꯕ ꯋꯥꯏꯠ ꯂꯩꯔꯝꯒꯅꯤꯕ ꯁꯤꯗ ꯁꯤꯃ ꯕ꯭ꯂꯨ ꯑꯃ ꯇꯥꯛ ꯂꯥꯎ ꯅꯝꯁꯤꯜꯂꯣ ꯕ꯭ꯂꯨ ꯑꯣꯏꯍꯜꯂꯣ ꯌꯥꯔꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯀꯅꯥ ꯂꯣꯏꯔꯦ ꯇꯥꯃꯣꯟꯗ ꯀꯣꯃꯦꯟ ꯃꯤꯅꯤꯠ ꯑꯃ ꯄꯤꯒꯦ ꯇꯧꯁꯜꯂꯣ ꯍꯧꯖꯤꯛ ꯌꯦꯡꯒꯦ ꯀꯅꯥꯅꯣ ꯑꯦꯛꯁꯟ ꯇꯦꯀꯔꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯞ ꯆꯥꯅ ꯇꯧ ꯒꯨꯒꯜꯗ ꯆꯪꯉꯣ ꯀꯣ ꯒꯨꯒꯜꯗ ꯍꯦꯛ ꯆꯪꯕ ꯀꯩꯗꯧꯕ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ IG ꯏꯃꯦꯜ ꯑꯦꯛꯁꯇ꯭ꯔꯦꯛꯇꯔꯅ ꯍꯥꯏꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯛ ꯂꯥꯎꯅ ꯅꯝꯃꯨ ꯍꯦꯛ ꯅꯝꯕꯒ ꯀꯩꯗꯧꯕ ꯅꯪ add to extension ꯊꯥꯔꯝꯒꯅꯤꯕ ꯔꯤꯃꯨꯚ ꯀ꯭ꯔꯣꯝꯗꯤ ꯊꯥꯔꯝꯃꯣꯏꯀꯣ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ add ꯇꯧꯈꯤꯕ ꯀꯥꯡꯕꯨꯈꯩ ꯑꯗꯨꯒ ꯀꯩꯗꯧꯔꯛꯀꯅꯤ ꯅꯍꯥꯛꯀꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯦ ꯁꯤꯗ ꯇꯛ ꯂꯥꯎꯅ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯍꯦꯛ ꯀ꯭ꯂꯤꯛ ꯇꯧꯕꯒꯅꯦ ꯅꯪ ꯎꯔꯝꯃꯅꯤꯕ ꯁꯤ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯕ꯭ꯂꯨꯒꯤ ꯁꯥꯏꯟ ꯑꯣꯏꯍꯜꯂꯣ ꯋꯥꯏꯠꯇ ꯂꯩꯔꯝꯒꯅꯤ ꯋꯥꯏꯠꯇ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯇꯛ ꯂꯥꯎꯅ ꯀ꯭ꯂꯤꯛ ꯇꯧ ꯌꯥꯔꯦ ꯑꯗꯨꯒ ꯅꯪ ꯁꯨꯃꯥꯏꯅ ꯎꯔꯛꯑꯅꯤ ꯑꯣꯀꯦ ꯑꯔꯣꯏꯕ ꯀꯥꯡꯕꯨꯈꯩ DID ꯅꯝꯁꯤꯜꯂꯣ ꯗꯟꯗꯅ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯌꯦꯡꯒꯦ ꯀꯣꯃꯦꯟꯇ ꯏꯔꯣ ꯑꯔꯣꯏꯕꯒꯩ ꯑꯣꯀꯦ ꯑꯣꯁꯝ ꯒꯨꯗ ꯀꯣ ꯑꯦꯗꯤꯁꯟ ꯑꯗꯒꯤ ꯁꯨꯅꯟꯗ ꯀꯣ ꯁꯨꯅꯟꯗꯗ ꯀꯣ ꯁꯨꯝꯕꯗꯤ ꯂꯦꯞꯇꯣꯞ ꯄꯥꯏꯒꯗꯧꯕꯅꯤ ꯑꯣꯀꯦ ꯂꯦꯞꯇꯣꯞ ꯐꯣꯟꯗꯗꯤ ꯌꯥꯔꯣꯏ ꯂꯦꯞꯇꯣꯞ ꯄꯥꯏꯒꯗꯕ ꯂꯦꯞꯇꯣꯞ ꯑꯣꯔ ꯗꯦꯛꯁꯇꯣꯞ ꯀꯣ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯐꯣꯟꯒ ꯂꯦꯞꯇꯣꯞꯀ ꯗꯦꯛꯁꯇꯣꯞꯀ ꯈꯦꯠꯅꯔꯛꯄ ꯍꯥꯏꯁꯦ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀꯣ ꯂꯥꯟ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯔꯛ ꯇꯥꯕꯅꯤ ꯃꯌꯥꯝ
ꯅꯪ ꯇꯧꯔꯛꯇꯣꯏꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯣꯐꯂꯥꯏꯟꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯣꯏ ꯑꯣꯟꯂꯥꯏꯟꯗꯗꯤ ꯄꯩꯁꯥ ꯈꯔ ꯇꯤꯡꯒꯅꯤꯅ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯅꯤ ꯑꯣꯀꯦ ꯚꯦꯔꯤ ꯒꯨꯗ ꯀꯣ ꯑꯩꯅ ꯇꯥꯛꯄꯁꯤꯗ ꯍꯩꯇ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯍꯩꯔꯣꯏꯅ ꯀꯣ ꯂꯥꯏꯕꯛꯇ ꯑꯗꯨꯝ ꯏꯔꯣ ꯑꯩ ꯁꯣꯏ ꯍꯩꯖꯔꯔꯣꯏꯅ ꯀꯣ ꯒꯨꯒꯜꯗꯨꯗ ꯀꯣ ꯁꯤꯗ ꯍꯦꯟꯅ ꯂꯥꯏꯕꯗꯤ ꯅꯣꯏ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯣꯏ ꯌꯦꯡꯉꯣ ꯑꯗꯨꯁꯨ ꯃꯩꯇꯩꯂꯣꯟꯗꯅꯤꯀꯣ ꯉꯥꯡꯉꯤꯁꯦ ꯁꯤꯗꯩꯁꯤꯗ ꯒꯨꯒꯜꯁꯤꯗ ꯑꯥꯏ ꯖꯤ ꯏꯃꯦꯜ ꯑꯦꯛꯁꯇ꯭ꯔꯦꯛꯇꯔꯅ ꯁꯤ ꯅꯝꯕꯕꯨ ꯍꯩꯇ꯭ꯔꯒꯗꯤ ꯇꯣꯛꯑꯣ ꯇꯧꯔꯣꯅꯨ ꯏꯟꯇꯔꯅꯦꯠ ꯑꯃꯨꯛ ꯇꯧꯔꯣꯅꯨ ꯀꯣ ꯃꯤꯉꯣꯟꯗ ꯁ꯭ꯀꯦꯝꯗ ꯄꯩꯁꯥ ꯊꯤꯕꯗꯤ ꯌꯥꯝ ꯍꯩꯔꯝꯒꯅꯤ ꯀꯣ ꯁꯤ ꯅꯝꯕ ꯍꯩꯇ꯭ꯔꯒꯗꯤ ꯇꯣꯛꯑꯣ ꯇꯧꯔꯣꯅꯨ ꯑꯗꯨꯒ ꯁꯤꯗ ꯑꯦꯟꯇꯔ ꯑꯃ ꯇꯛ ꯂꯥꯎ ꯅꯝꯖꯜꯂꯛꯑꯣꯕ ꯅꯝꯃꯕ ꯁꯤ ꯍꯦꯛ ꯅꯝꯕ ꯀꯩꯗꯧꯔꯛꯀꯅꯤ ꯁꯤꯗꯩꯁꯤꯗ ꯑꯥꯏ ꯖꯤ ꯏꯃꯦꯜ ꯑꯦꯛꯁꯇ꯭ꯔꯦꯛꯇꯔ ꯀ꯭ꯔꯣꯝ ꯋꯦꯕ ꯁ꯭ꯇꯣꯔ ꯍꯥꯏꯁꯦ ꯁꯤꯗ ꯇꯛ ꯂꯥꯎ ꯀ꯭ꯂꯤꯛ ꯇꯧꯔꯣꯕ ꯁꯤ ꯍꯦꯛ ꯀ꯭ꯂꯤꯛ ꯇꯧꯔꯛꯄꯗꯩꯗꯤ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯕ꯭ꯂꯨ ꯁꯥꯏꯟꯁꯦ ꯅꯍꯥꯛꯀꯤꯗꯤ ꯑꯦड ꯇꯨ ꯑꯦꯛꯁꯇꯦꯟꯁꯟ ꯍꯥꯏꯔꯝꯒꯅꯤꯕ ꯑꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯁꯤꯒꯤ ꯁꯦꯠꯇꯤꯡ ꯃꯥꯟꯕꯁꯤꯗ ꯑꯃꯨꯛ ꯅꯝꯃꯣ ꯑꯗꯨꯒ ꯕ꯭ꯂꯨ ꯑꯣꯏꯍꯜꯂꯣ ꯂꯣꯏꯔꯦ ꯁꯤꯗ ꯍꯩꯇ꯭ꯔꯒꯗꯤꯀꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯅꯨ ꯀꯔꯤꯝ ꯍꯩꯔꯔꯣꯏ ꯑꯣꯀꯦ ꯁꯤ ꯂꯣꯏꯔꯦꯅ ꯑꯦꯛꯁꯄꯦꯛ ꯇꯧꯏ ꯀꯣ ꯚꯦꯔꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯂꯣꯏꯁꯜꯂꯣ ꯀꯣ ꯁꯤꯗꯩꯁꯤꯗ ꯂꯣꯏꯗꯕ ꯀꯥꯡꯕꯨꯈꯩꯗꯤ ꯀꯣ ꯑꯩ ꯂꯦꯞꯇꯣꯞ ꯂꯩꯔꯝꯃꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯏ ꯀꯣ ꯑꯩ ꯔꯤꯖꯜꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯤꯒꯦꯕ ꯌꯥꯔꯦꯀꯣ ꯂꯥꯛꯑꯣ ꯁꯤꯗ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯑꯣ ꯌꯦꯡꯉꯣ ꯅꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯍꯥꯡꯗꯣꯛꯑꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯤ ꯈ꯭ꯔꯤꯁꯇꯥꯅꯤꯌꯣ ꯔꯣꯅꯥꯜꯗꯣꯅꯦꯕ when it comes to ꯁ꯭ꯄꯣꯔꯠꯁꯀꯤ ꯐꯨꯠꯕꯣꯜꯒꯤꯗ ꯍꯣꯏ ꯇꯦꯅꯤꯁꯇꯕꯨꯗꯤ ꯂꯩꯀꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯂꯩ ꯑꯗꯩ ꯒꯣꯜꯐ ꯁꯥꯟꯅꯕꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯂꯩꯕ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯍꯥꯏꯌꯣ ꯐꯨꯠꯕꯣꯜꯗ ꯍꯥꯏꯌꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯥꯏ ꯑꯦꯝ ꯑꯦ ꯕꯤగ్ ꯐꯦꯟꯁ ꯑꯣꯐ ꯔꯣꯅꯥꯜꯗꯣ ꯃꯦꯁꯤꯁꯨ ꯄꯥꯝꯃꯤ ꯑꯗꯣ ꯊꯥꯏꯅ ꯑꯗꯨꯝ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯇ ꯉꯥꯎꯔꯛꯄꯅꯤꯅ ꯔꯣꯅꯥꯜꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯑꯣꯀꯦ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯤꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯁꯤꯒꯤꯁꯦ ꯀꯣꯄꯤ ꯇꯧ ꯑꯩ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯅꯣꯏ ꯑꯗꯨꯝ ꯄꯟꯖꯔꯣ ꯅꯪ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯃ ꯀꯣ ꯑꯩꯒꯤꯗꯤ ꯇꯧꯒꯅꯨꯀꯣ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯧ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯛꯏ ꯀꯣ ꯑꯇꯣꯞꯄ ꯑꯃ ꯇꯧꯁꯜꯂꯨ ꯑꯇꯣꯞꯄ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐꯣꯂꯣꯋꯔ ꯈ꯭ꯋꯥꯏ ꯌꯥꯝꯕ ꯑꯃ ꯀꯣ ꯑꯩ ꯆꯤꯟꯅꯗꯤ ꯄꯜ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯀꯣ ꯑꯩꯁꯨ ꯑꯄꯥꯝꯕ ꯑꯃꯗꯤ ꯈꯟꯕ ꯍꯩꯗꯅ ꯁꯔꯆꯁꯤꯗ ꯅꯝꯃꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯍꯥꯞꯆꯜꯂꯣꯕ ꯌꯥꯔꯕ ꯃꯦꯁꯤ ꯍꯥꯏꯔ ꯃꯦꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯒꯦꯀꯣ ꯃꯦꯁꯤ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯁꯥꯎꯅꯤ ꯍꯣꯔꯦꯟ ꯀꯣ ꯊꯣꯛꯂꯛꯑꯦꯀꯣ ꯃꯦꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯦꯁꯤ ꯀꯥꯡꯕꯨ ꯕꯤగ్ ꯐꯦꯟꯁ ꯃꯦꯁꯤ ꯒꯥꯏꯁ ꯅꯣꯏ ꯁꯥꯔ ꯊꯣꯛꯂꯛꯑꯗꯤ ꯍꯔꯥꯎꯔꯝꯃꯅꯤ ꯍꯧꯖꯤꯛ ꯀꯣ 304 504 ꯐꯣꯂꯣꯋꯔꯅꯦꯕ ꯅꯪ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯁꯤꯒꯤꯁꯨ ꯀꯣꯄꯤ ꯇꯧꯕ ꯀꯣꯄꯤ ꯇꯧꯔꯕ ꯀꯣꯄꯤ ꯇꯧꯔ ꯃꯇꯨꯡꯗ ꯀꯥꯏ ꯂꯥꯛꯀꯅꯤ ꯁꯤꯗ ꯂꯥꯛꯑꯣ ꯀꯣ ꯁꯤꯒꯤꯁꯤꯗ ꯁꯤꯒꯤ ꯁꯥꯏꯟꯁꯦ ꯁꯤ ꯊꯣꯛꯂꯛꯑꯝꯃꯅꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯆꯜꯂꯣꯕ ꯗꯛ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯑꯩ ꯃꯦꯁꯤꯒꯤ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯀꯣ ꯃꯦꯁꯤꯒꯤ ꯑꯩ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯔꯒꯦ ꯌꯥꯔꯕ 1 2 3 ꯒꯣ ꯍꯧꯔꯦ ꯂꯤꯂꯥ ꯍꯧꯔꯕꯅꯦ ꯍꯧꯖꯤꯛ ꯀꯣ ꯃꯤꯅꯤꯠ 4-5 ꯆꯪꯅꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯝꯃꯝꯃꯣꯕ ꯑꯃ ꯊꯣꯛꯂꯛꯑꯕ ꯁꯤꯗ ꯀ꯭ꯋꯤꯛ ꯋꯥꯟ ꯁꯤꯒꯤ ꯗꯦꯇꯥ ꯃꯌꯥꯝꯁꯦ ꯑꯩ ꯁꯦꯀꯦꯟ ꯑꯃꯗ ꯂꯣꯏ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯔꯛꯀꯦꯕ ꯇꯧ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯣꯏꯅ ꯄꯥꯝꯖꯕ ꯑꯃ ꯕꯣꯂꯤꯋꯨꯗꯀꯤ ꯁꯔꯨꯛ ꯈꯥꯟ ꯑꯣꯏꯒꯦꯔꯥ ꯁꯜꯃꯥꯟ ꯈꯥꯟ ꯑꯣꯏꯒꯦꯔꯥ ꯍꯥꯞꯅꯤꯡꯕ ꯑꯃ ꯍꯥꯞꯄꯣꯕ ꯑꯗꯣ ꯍꯥꯞꯄꯤꯕ ꯃꯤꯁꯦ ꯀꯣ ꯃꯣꯏꯁꯦ ꯑꯣꯟꯂꯥꯏꯟꯗ ꯄ꯭ꯔꯖꯦꯟꯁ ꯑꯣꯏꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯅꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯇ ꯇꯧꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠ ꯆꯨꯁ ꯇꯧꯒꯗꯕ ꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯀꯣ ꯏꯐ ꯌꯨ ꯂꯚ ꯗꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ ꯂꯚ ꯏꯠ ꯑꯅ ꯑꯝꯇ ꯏꯔꯣ ꯃꯌꯥꯝ ꯌꯦꯡꯒꯦ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕꯤꯔꯒꯗꯤ ꯃꯌꯥꯝ ꯀꯣ ꯏꯐ ꯌꯨ ꯂꯚ ꯏꯠ ꯇꯥꯏꯞ ꯑꯣꯟ ꯗꯤ ꯀꯣꯃꯦꯟ ꯂꯚ ꯏꯠ ꯑꯅ ꯌꯨꯇ꯭ꯌꯨꯕꯇ ꯏꯔꯣ ꯃꯌꯥꯝ ꯂꯥꯏꯐꯇ ꯀꯣ ꯗꯤꯁ ꯏꯁ ꯀꯣ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝꯁꯦ ꯀꯣ ꯏꯟꯇꯔꯅꯦꯠꯇꯗꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯌꯦꯕ
Whereas in offline, nang amoy. Okay. Thank you, Ranbir. Boni, ko, Boni Sapom, thank you, ko. Sandhya se moy no khai isi di. Ko. Adagi, chingthokra, chingthogeno. Aingon de chingthoju kem khai de geno. Khoi di yam pi bhai, khoi just 5-6K follower khatani. Ko. Khoi mamuli, khoi kem moidri. Aina khangzaba khara khatadu takwane. Urba, phare, ko, ai si mayamje, ai uje extract tawreba. Thang tawroktra. Now the magic will happen right now. Sidhe ngoba ai post toge. Uzi ai 11 users khatani na. Minute kun muk thamam moba. Ko kyam extract tawrokyo. Nang tum na dum sini ko. System works, people felanize. Machine di thaba dum tawgini ba. Si ahingam tawrmada nang mi kyam data kyam leine. Si ahingam thamamada kyam tawrmane. Horen mana ai yam ware tamo khara tokpiro hair kadrawa. Hairoi ko. On tawr thamammaduna dum numit chupam tawdromne ko sahi chupam tawr jai ko siga di sahi chupam changani myam adubu changni changoi Messi gi follower myam se nam chingdoni ko ai phare hujik post tawge ba yengoba phare nang hujik loi tawren khalase ba post tawro hek taw loi ba kana khudak tane export taw thoba kaida tawkani always go for CSV format ko CSV format si tawro tawba daklam download tawro lore si yong ko ai puthorage je si yong okay wait. Sorry. Okay. Yam screen mudi kitang pick bra. Data me am jem tiang over. User ID. Instagram gi user ID. Ko. Username. Magi full name. Magi follower kya lay. Ko. Mana kana follow tawi. Magi sigi mana following te magi interest ne ba. Ko mana pamjaba mi ge hai tar ne ko. Sigi mayam se akhoi gi sigi data mayam se ko aina horen retarget torok tuni. This is the power of internet. Kentarba. Nangi audience any product ama service ama market ta yonge hamatamda sigi mayam sa akhoi hojik Facebook ta custom audience hoina habuk to ne. Are you guys bulb on? Type on the comment BO. Okay, YouTube family go. Thank you. Hamlet, Sanayai, Manobi Namarakpam, Robert go. Awesome. With Zekimo YouTube again. Awesome. Changba yadi. Okay, Jotin my mom ko. WhatsApp ki link do changba yadi. Yaramgani. Mi am changi shidi Jotin. Zik mi kyano yawisa. Mi 79 yawishdi. Okay. So, magic je ma'am, si later na, si nete loy na tebe. This is not the end of the world. Ko. Sida akoy na ko kamain tawke hamatamda muniyong ko. Sigi data je nang file je save taw mo ba. Ko. Data je nang na pazana file je pazana save taw mo. Aduga na sigi data ma'am sa aina kai de pini khambra. Facebook te pithok to ne. Ko. Sidagi aina migi data ma'am sa loy loksala ani. Munna taw ko. This is where the marketing will start. Ko YouTube ta yeng sanu sida su yeng sanu sida kanom harm ge ba huzik matam da internet se kyam power lai ge je noi khangalam ge ko world da huzik painai se Google aiju nangju Google gi product pai da ba mi am ta yor mo shi lais thaja da bra ai hai boni nang hai boni Google gi product pai da ba kanam ta ler mo shi da yobi ba oro YouTube to oro. Do you guys trust me or no? Especially
mobile phone paiba kangu kai kai rom do mali ma'am. Guess what? Anyone type on the comments ko Google haiba magi kano se company sa ko the hokpa matamda they are just ko moise SEO gi company ni ko they don't have a product, they are selling information. Whereas the same thing in Facebook, they also sell information product. Ko na lakpo neba. Ko what about BBC, British Broadcasting? Ko kay yole information yole. Ngasi Manipur da kwai phawa ama hayo haitaragadi ko ISTB network ISTB ki mamang da ko aina thaina ko angang orikanda moi ISTB korom deba kai nong korom bani ne ko kari TV haba kanom korom मैम निंजंग बिब्रा को सुम नोय खंग मयong मदे को आइजु नॉलेज होइनबा को आई हंगजगे आइजु कॉरेबा कnom हाइबने कॉरे sin TV yes ko chumi ICTV gan chumi ko Suchitra yam yengler mene ko big fans of ISTV or ngani kuire ISTV loksan ma si khangam ma gade kebal lobo kuire bane si khangis 1995 6 7 ko sai gi wari ni ma'am ini wari sanai je kuire ko Arvin hoi poktre Arvin ko adu aina hujik matamnuda si kuire yam ti kuire adu yengo moi survive to ngamine the world information adukki matik powerful loye ma'am ko aidi hujik aidi business owner ai product like don't worry ko information yon bi ai hujik noi ICTV sin TV ka ai do ko moi kai yoli no information yo lai ni product lai binate ko na hapok po ni channel adu ada ko cable nan thaina satellite ma ma khin ro signal ge yum khuding satin khile do ko yeng ga chatli ne ko kano thangnaw da pa le satin na chawam pore khai na ko matam dugi tôi ju salam ngani da satin na pa ko do ga hina dro so adu oitargadi sidai ai je screen share tormine okay kanom hajarage ko sida mun yengo nangi huziki data do loksolawa kai de lorne ko ngasidagi ko nakutta data pai ngamadong ngamani ko ngamoidro sibu ngamdragadi ai ju khangdre ngamani sigi data je lawraba matungda kari hairakani you have to learn Facebook advertisement once si hair matungda kadarokani sigi data mayam sa Facebook te pigadaba ko data je khoina ani thokna PBI ba Facebook ta kamai pirakani Facebook si data je lawro har pibana tab no ko custom audience hai ba ma si yam maru ko custom audience ne ka nang no jik pi is a custom name it's not normal custom me guys custom sorry ko aduga amana kaino second lookalike audience na that's it this is awesome ko sigi skills and phasana haigada ko if you guys wanted to learn this kind of skill set, you can join our 60 days challenge. Hujik life the kana tori ko noina sigumba skill set internet ko sumba haige hai taragadi ko 60 days challenge noi yo ko I'm telling you nang na invest to do pesado nang adudagi ko client am phang na hi ha nang dum hanjang garne aseng mane nang na haijariba skill dudi nang puji chupal le hongni ba ko noi ji khalam mani lising trang aje yam chawe na ko but I promise you nang na ko nang gi nasada nang gi mahai nang gi skill set da nang gi loksing da nang gi gyan da nang na invest to jogi ba nang na ngasi paisa do nang tung ko na hoi 60 days da mai pak be ai pak da be ko adudi sorgi mai ju lak haibam ju leidana ko adubu I promise you
ꯊꯥ 6ꯇ ꯑꯣꯏꯔꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯣ ꯀꯣ ꯅꯪꯅ ꯏꯟꯚꯦꯁ ꯇꯧꯖꯈꯤꯕꯗꯨꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯟꯖꯤꯟꯒꯅꯤ ꯌꯦꯡꯉꯣ ꯅꯪ ꯀ꯭ꯂꯥꯏꯟ ꯑꯃ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯍꯦꯛ ꯅꯣꯛꯇ꯭ꯔꯕ ꯌꯦꯡꯉꯣ that's reality. If you wanted to join this program, I'll give you in my description. You can join by today. You can reach out any of my team. Join and you will learn lots of stuff. Facebook mi mayamna advertisement tawnaina khoide dum batawroiba. We are indifferent. Facebook advertisement skills am taw matamda dum block satkani. You will not get results. Mayamna pamnai se kaino. We want result. We don't want fact. We don't want word. We want si pameba. Koi kap thangat pantro pamiza. Kap thangat ke hai taragadi lambi do nang chumna chatpam darkar taiba. Nangi khong thang do kamaina day one day kamain thang to no two the kamain thang to no losalak pay ending je kamain losalak to no si ubangam dragadi nang punsi da zumai pawe. You have to learn. Step number 1 then step number 50 books at ke hai taragadi adu da lambi da nang give up tong kani war kani na than chappa matam da khara wani myam aina noi da haije zik noi dum yengo asana thanda hono for the next 6 months hono ai ju sai thanda torok matam da 3-4 years padana mangi noina kana gumba amagi mentor makada basana taw dedicate thado chahi ma aduda nang kamaina change la ke ado sigi nupajidi nangi lambido already chatkadaba natragadi khangana no he or she must be proven mangonda proof like daw neba noina ju uba khudak tane mana tawjari myam do nang hojik pamjari ba goal ma tha khudingi ge tan ngama ba myam example like in this noi dum yo batch number 3 dum khang mani how many people in our batch number 3 43 or 44 su daina batch number 3 kangu 8 team khaido khroba that is what that is what we are earning from batch number 3 in total urba ma'am si henbra hendabra heliende this is what we are earning per month. This is a proof. Noi ujar hujikto uredana. WhatsApp the chango sidai helam mazu myarongone. Second US dollar. Sina mo international client ne. This is what 14,000 USD. Sina aigi client 3 lakpa aigi salary haitar. Si aina tham de da tammaga myam si phang na te. This is where it comes from my experience 8 years. Sida 5 companies ai fellow. Aduzu Manipur ante Delhi da. Si oraba matung sida last ki stage da upai lertraganda ai mentor dai changpane. Wabne myam world any aphoba athletes amtang hai ai sports kar pami ai babazu sportsman ina ai athletes kangu ga I respect each and everyone sportsman kangu sportsman on hai sports person has sigumajidi ai honor taweba kaigino yamna maintain tawam changi discipline changi diet control tawa changi matam changi tumba chaba leidana sportsman amado yengo nisa sikim sa dedication pasan tawni adu yengo mai moigi punchi yengo magi kanoje exam je kaidano mai event numitu ne natro aduda kaino either win haiba maga sigata natro man uduja sigata same thing akhoi business tawja use do myam sini nang ngamba ma nangi nang fellow ba ma the business story mamingi sum taw lay kam kuin taw gidino na kam kuin nang
ꯃꯇꯝ ꯃꯥꯡꯍꯟꯈꯤꯗꯣꯏꯅꯣꯕ ꯁꯨꯝ ꯈꯜꯂꯣ ꯆꯍꯤꯗꯤ ꯅꯪ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯀꯅꯤꯕ ꯌꯥꯝ ꯀꯣ ꯂꯥꯁꯇ ꯔꯤꯒ꯭ꯔꯦꯠ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯆꯍꯤꯅ ꯁꯨꯝ ꯍꯥꯞꯆꯤꯟꯈꯤꯅꯤ ꯀꯣ ꯏꯃꯥꯟꯅꯕꯈꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯌꯥꯝ ꯀꯣ ꯀꯥꯔ ꯅꯨꯡꯒ ꯊꯧꯒꯥꯏꯔꯒ ꯁ꯭ꯇꯦꯕꯜꯒ ꯑꯣꯏꯊꯔꯛꯄ ꯃꯇꯝ ꯑꯩꯅ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯀꯣ ꯅꯪꯒꯤ ꯖꯔꯅꯤꯗꯨꯒꯤ ꯅꯪ ꯇꯥꯏꯃꯤꯡ ꯂꯩꯔꯝꯒꯅꯤ ꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯃꯅꯤ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯑꯩꯁꯦꯅ ꯕꯤꯖꯤꯅꯦꯁꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯪꯒꯤ ꯇꯥꯏꯃꯤꯡꯗꯨ ꯅꯁꯥꯅ ꯈꯪꯖꯒꯗꯧꯅꯤ this is where you will come out to the world in a unique way ꯀꯣ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯅꯍꯥ ꯌꯥꯝ ꯑꯣꯏꯇꯥꯔꯗꯤ ꯀꯣ between the age ꯑꯩꯈꯣꯏ ꯑꯥꯔꯕꯤꯟ ꯍꯣꯏ ꯍꯧꯖꯤꯛ ꯆꯍꯤ 15 you guys are very very lucky ꯑꯥꯔꯕꯤꯟ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯅꯅꯦ ꯆꯍꯤ 30 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ you will become a rock star my friend trust my word ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯝꯕꯁꯤ ꯌꯨꯇ꯭ꯌꯨꯕꯇꯅꯤꯅ ꯌꯦꯡꯉꯣ ꯆꯍꯤ 10 ꯃꯇꯨꯡꯗ ꯅꯪ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯒꯦ ꯌꯦꯡꯉꯣ ꯀꯣ ꯑꯩꯅ ꯅꯣꯏꯗ ꯇꯥꯛꯄꯗꯤ ꯀꯣ ꯑꯩꯗꯤ ꯁꯤꯗ ꯐꯣꯀꯁ ꯇꯧꯋꯦꯕ this is what I'm focusing right now evergreen strategy ꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯁꯤ ꯈꯛꯇꯪ ꯇꯧꯒꯅꯣꯕ ꯃꯤꯅꯗꯤ ꯅꯪꯉꯣꯟꯗ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯒꯅꯤꯕ ꯀꯣ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥꯁ ꯂꯥꯛ ꯑꯃꯅ ꯅꯪ ꯂꯥꯛ ꯑꯃ ꯇꯥꯡꯉꯝꯃꯣꯏ ꯑꯥꯏꯗꯤꯌꯥꯁꯅ ꯄꯩꯁꯥ ꯁꯨꯛꯇꯥꯟ ꯇꯥꯜꯂꯣꯏ ꯃꯌꯥꯝ ꯁꯤ ꯊꯥꯖꯧ ꯑꯥꯏꯗꯤꯌꯥꯁ ꯋꯤꯜ ꯅꯣꯠ ꯃꯦꯛ ꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯝꯕꯥꯅꯤꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯂꯧꯔꯣꯗꯅ ꯀꯣ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯍꯩꯌꯣ you need to master this execution ꯀꯃꯥꯏꯅ ꯀꯣ ꯔꯤꯖꯜ ꯀꯃꯥꯏꯅ ꯇꯥꯔꯛꯇꯣꯏꯅꯣ ꯑꯗꯨꯗ ꯑꯣꯏꯅ ꯑꯪꯀ ꯍꯣꯠꯂꯣꯕ ꯑꯥꯏꯗꯤꯌꯥꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯥꯏꯗꯤꯌꯥ ꯂꯩꯇꯕ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯗꯕ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯄꯩꯁꯥ ꯇꯥꯅꯤꯡꯗꯕ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯐꯤ ꯌꯣꯟꯅꯤꯡꯗꯕ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯈꯣꯡꯎꯞ ꯌꯣꯟꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯝꯃꯣꯏ ꯄꯔꯐ꯭ꯌꯨꯝ ꯌꯣꯟꯅꯤꯡꯗꯕ ꯐꯨꯠꯕꯣꯜ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗꯣ ꯀꯣ ꯑꯥꯏꯗꯤꯌꯥ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯍꯩꯇꯕꯩꯅꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯁꯦ ꯅꯪꯅ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯁꯤ ꯍꯩꯇꯥꯔꯗꯤ ꯅꯪ ꯄꯩꯁꯥ ꯄꯥꯏꯔꯣꯏꯗ꯭ꯔꯣ ꯀꯃꯥꯏꯅ ꯄꯥꯏꯔꯣꯏꯗꯣꯏꯅꯣ ꯀꯣ ꯁꯤ ꯍꯩꯒꯦ ꯍꯥꯏꯇꯥꯔꯦ you need to learn you need to master it ꯅꯠꯇ꯭ꯔꯒꯗꯤ ꯈꯤꯇꯪ ꯋꯥꯅꯤ ꯃꯦꯟ ꯀꯣ ꯑꯗꯨ ꯅꯪꯁꯨ ꯕꯤꯖꯤꯅꯦꯁꯇ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯟꯂꯤ ꯑꯣꯏꯕ ꯒꯦꯝꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯀꯥꯎꯕꯤꯒꯅꯨ ꯀꯣ ꯗ ꯋꯥꯔꯜ ꯂꯣꯟꯂꯤꯌꯦꯁ ꯒꯦꯝ ꯀꯣ ꯁꯤ ꯌꯥꯝꯁꯨ ꯀꯞꯅꯤꯡꯕꯅꯦ ꯁꯤꯒꯤꯁꯦ ꯅꯪꯅꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯣꯟꯂꯤꯅꯦꯁ ꯍꯥꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯟꯂꯤ ꯑꯣꯏꯕ ꯒꯦꯝꯅꯤꯀꯣ ꯁꯦ ꯀꯣ ꯅꯪꯅ ꯐꯖꯅ ꯕꯤꯖꯤꯅꯦꯁꯇ ꯂꯨꯞꯄꯛꯑꯕ ꯀꯣ ꯅꯪ ꯀꯌꯥꯝ ꯂꯣꯟꯂꯤ ꯑꯣꯏꯔꯛꯀꯦ ꯌꯦꯡꯉꯣ ꯋꯥꯔꯜꯁꯤꯗꯒꯤ ꯀꯣ ꯋꯥꯔꯜꯒꯤ ꯅꯪ ꯑꯒꯦꯟꯁꯇ ꯂꯩꯔꯛꯀꯅꯤꯕ I'm telling you this in front of everyone ꯀꯣ you are against the world only supported by your family ꯀꯣ ꯑꯩꯅ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯁꯨ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯃꯌꯥꯝ ꯈꯪꯕꯁꯨ ꯌꯥꯎꯅꯔꯝꯒꯅꯤ ꯅꯪꯅ ꯄꯩꯁꯥ ꯄꯥꯔꯛꯇꯕ ꯃꯇꯝꯗ ꯅꯤꯡꯖꯪ ꯀꯅꯥ ꯈꯪꯉꯤ ꯁꯤꯁꯦ ꯀꯣ ꯅꯪꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯣꯏꯁꯦ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯀꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯅꯪꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯗꯨ ꯈꯛꯇꯪꯅ ꯅꯪ ꯎꯔꯛꯀꯅꯤꯕ the rest of the 90% ꯀꯣ they will trying to ꯅꯪ ꯆꯤꯡꯊꯕꯤꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯒꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯇ ꯅꯪ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯅꯪꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁꯀꯤꯅꯦ ꯑꯥꯏꯗꯤꯌꯥꯁ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯥꯏꯛ ꯀꯌꯥꯝ ꯇꯧꯔꯛꯀꯦ ꯀꯣꯃꯦꯟ ꯀꯌꯥꯝ ꯄꯤꯔꯛꯀꯦ ꯔꯤꯌꯦꯂꯤꯇꯤꯅꯦꯗꯣ ꯅꯪꯅ ꯇꯧꯖꯩꯗꯨꯗꯅꯦ ꯁꯞꯄꯣꯔꯠ ꯁꯨꯛꯇꯧ ꯇꯧꯔꯛꯑꯣꯏꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣ ꯀꯩꯅꯣꯁꯦ ꯃꯤꯑꯣꯏꯕꯁꯦ ꯈꯤꯇꯪ ꯏꯒꯣ ꯑꯃꯁꯨ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯣꯟꯂꯤ ꯅꯪ ꯀꯞꯁꯨ ꯀꯞꯅꯤꯡꯉꯛꯀꯅꯤ ꯑꯩꯁꯨ ꯌꯥꯝ ꯀꯞꯈꯤ ꯃꯌꯥꯝ ꯅꯣꯏꯗ ꯍꯥꯏꯗꯣꯛꯇ ꯅꯨꯄꯥꯅ ꯀꯞꯄꯛꯄ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯦ ꯂꯥꯏꯐ ꯀꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯉꯛꯇꯕ ꯑꯃꯗ ꯌꯥꯎꯔꯛꯈꯤꯅꯤꯕ ꯅꯪ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯕ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯤꯇꯪ ꯂꯩꯕ ꯇꯥꯏꯃꯤꯡꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕ ꯄꯩꯁꯥ ꯂꯩꯔꯛꯇꯕ ꯇꯥꯏꯃꯤꯡꯗꯅꯦ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯇꯕꯅꯤꯀꯣ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯆꯠꯂꯛꯄ ꯇꯥꯏꯃꯤꯡ ꯑꯃ ꯂꯥꯛꯈꯤꯅꯤꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯁꯤ ꯀꯥꯎꯒꯅꯨ ꯀꯣ ꯑꯗꯨꯏ ꯀꯥꯟꯗꯨꯗ ꯏꯃꯥ ꯕꯕꯥ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯕ ꯑꯩꯁꯤ ꯀꯛꯆꯣ I'm telling you on life ꯅꯃꯥꯟꯅꯕꯒ ꯂꯣꯏ ꯆꯦꯟꯈꯤꯅꯤ ꯃꯇꯨꯠ ꯅꯥꯈꯩ ꯆꯦꯟꯈꯤꯗꯣꯏꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯤꯁꯦ ꯑꯁꯦꯡꯕ ꯋꯥꯔꯤꯅꯦꯕ ꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯌꯥꯎꯋꯤꯗꯅ ꯖꯣꯔꯖ ꯑꯅ ꯀꯣ ꯑꯃ ꯌꯥꯎꯕꯅꯤ ꯃꯥꯁꯨ ꯇꯥꯡꯈꯨꯜꯅꯦꯕ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯀꯥꯟꯗ ꯀꯣ ꯑꯩꯒꯤ ꯏꯝꯄ꯭ꯂꯣꯏ ꯃꯌꯥꯝꯁꯤꯅ ꯊꯣꯡꯁꯤꯗ ꯄꯩꯁꯥ ꯊꯤꯔꯛꯑꯣ ꯄꯩꯁꯥ ꯊꯤꯔꯛꯑꯣ ꯄꯩꯁꯥ ꯊꯤꯔꯛꯑꯣꯅ ꯄꯩꯁꯥ ꯄꯤꯌꯣꯅ ꯁꯦꯂꯔꯤ ꯄꯤꯗꯕ ꯃꯣꯏ ꯃꯤ ꯀꯨꯟꯍꯨꯝꯗꯣꯏꯃꯨꯛ ꯁꯨꯏꯌꯦꯕ ꯑꯗꯨꯏꯗꯨꯗ ꯑꯩꯅ ꯈꯨꯃꯥꯗ ꯍꯥꯏꯌꯦꯕ ꯏꯃꯥ ꯑꯩꯅ ꯉꯁꯤ ꯄꯤꯗ꯭ꯔꯒꯗꯤ ꯑꯩ ꯁꯤꯔꯅꯤꯅ ꯍꯥꯏꯌꯦꯕ ꯈꯨꯃꯥ ꯀꯌꯥ ꯁꯤꯅꯤꯡꯒꯤ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯅꯤ
Sengwa wari ai kappe bago ima bukna smaina haira agadi atopa mi di kamain tawni na khalle ba lak ni pando khoma na kadai di lo tu no ngatang da khoma crorepati nate ko sigum ma je myam tholkani si business na nang ready layo am ta ai si ai ne on experience ai blood sweat da yaw gi ba poto ju pudum lei ba ade khoma gi nungsi ba amna ko mi gi da sana kai bu sat pani mi kono adu lak ni pan je tha ba ya de ba beng tamo 노무도 락니 pan nupi na thabe pen card ki aadhar ki bank ki tamam leiba ko aduidu da khomana isa je sidore ko mi gi pasado thidragadi ai kamain deli de hingduno soma kana mi kulum do nung te yumda la pu do do sele ko aduna sigi kano je ma'am nang na hengwai lonely or pa matam da nang bu hujik nang na hujik nusidre na haiba nangi mama baba nangi husband ko mirai gano one day ko moi mateng nang soin lor khini yong thajo ko iman ab dasu myam lei ko ama lei na kanam da yem phone tor kido leitro iman ab dasu dum noi theng na ngani da makhal adu bo nangi family di nang e ni my friend ko ai ngon na thok ki do noi da si je tho aning de aduna business to tar ga di ko this is the world loneliest job ko kap kan mane ai ju tu chu nge ba nang ju kap ki ni yaw do ba si journey ni me nang business to ga dillen me business su to no ko adu saru job ama oina en jana to ba ko entrepreneur is not easy ko ai seng na ye aina si job to ge ai waina to lei be ye google la thabak to ge facebook ta thabak to ge they need marketers kai ai isa gi oina freedom ba me ba anywhere in the world ko ai koi ba chat bang mi ko dubai de leigira us de leigira uk de leigira I can work anywhere in the world using this guy my laptop du kai ga si ga ai internet ka darkar laiba atai kem darkar oide ko aduiduna internet ta business tawrke hai tari you need some investment ko ai chin thiroi paisa changi ko paisa puthokpa tallagadi online the business tawno ko ai music tham da ne tools ne noi thajaroiba ko I spend lots of money in tools aside jo ai hisab pa da ngai ri ko 20-30,000 is nothing adai mo employee salary lakhidoni aina tools invest tawrido kai I know my system ko system works people fail and I have asai automate I use extra ka tawrido no I tro do no I tro nangi pung kun mari chang da do kya no minimum 10 da ai data loi phangbra ko aduna siumba concept do ko business to ge ta day number 1 dagi you need to treat as a business ko ngamoido itari ngalikanda give up to ho ko thengnar khini nang punsi da ko punsi je nungai ba ngata lakta ni my friend journey da swaini laktu ko haijan nei ni go mina nang tham da lupa lam tangye ko no adu da chat kanu it's a long term game ko aina noida paida hajil la ya pote ko sidi journey im chat pom darkar dai ba journey do hek yodrigei ko nasana khangdrigei ko nang khangiroi ko aduna ngallikana fellow hebududi harauzo ko are who are ready to fail ngallikana ko rilpa lising ama ani chawa puthokbada ngau se liba lising tra puthokbada ai sidore gaina ko lem ngani ko nang lising tra nga da punsi chupa cha ya dro ai pi ge free nang punsi chupa cha ba ya ni hai tar nangi journey da nangi beginning hor abne da kadai de invest to na sagi skills da nangi journey da nang invest to hor na kai gino ai sigi poche haijaraga ai gi business ai proper apply to kan da ai ju mi ma de ai oide ya de nang hor abne adu hek hodrige nang kam kan da hodin pesa par kan ho ga ra kamai pesa par tu no don't wait for a perfect time just start from today
matam ngai gano maya matam ni dum chat kini nang na ina thing banga moy kamai thing do no chahi nang yo sida chahi manga am hapsal lakini tara am hapsal lakini khala nubi thizala ani angang boksala ani ko adi angang som da pamjala ani smain taroga papa mama na khangla ngama right na kappada ko ima na ko baba na ko angang i mathi ju kra cheng ani dom adu da tawda da nang lawyer ni punchi do dai khala mo khwang mo san konjala chaisu baira ani holo zik holo it's a high time ko the Manipur mi kharam de harmony Manipur business to ba khoi to khairi ji it's a proof ko adu ai gi oina di offline ju to online ju animak par to ba aina online to na online na khak depend do no ba ko Manipur gi kano do ma gi samasya hai tare ne sigi ani do aina psana circle oina urak panina ko offline ju thadok kano online ju thadok kano ba animak pawo yarba so get ready ko ado fail oiba di khara warning khoi manung chang ade I want you to win this game ko nana ai academy manung da ko khoi premium client oi tar gadi ko ai nangi fail oiba ai yengam oiba ko I will help you until you crack your first sales ko aduna matam lerikanda huzik hono ko haingwai ko mina result phanga kanda hawpado adu tawno ko mayam chap manana homina kan adu etardi ayu to hoge ko adu invest to matamda ngatangi wathi waramgi paisa da tolkono nangna paisa tan ma do miyoy ba amna kari guma ma exchange torgoni paisa tan do jeng do nongunda kai lerge ba huzik affiliate marketing ai hage 100% fail hoini beginner samna affiliate marketing to budane I'm writing you in your face ko sida dum hage nangna ne 30 days ta lupa la mani tal aba ko ay amun to business affiliate marketing to kuma dam da basic marketing knowledge sang da ni no jumi ngo affiliate are marketing are dra affiliate asina kai no company amagi product services so lobi raga khone yon do ne ba adu yolak pai process to khoi whole marketing do nang khanga ba did you learn ko mayam nang atang paisa adu tan bada ngaw do mayam nang pangdani ko ngatang gi noi paisa pala mani do nang ngaw wa ni actual game changa kanda nang khangjarakani manungda siju haitiaramdre siju hermda de adai mu kok paikhala ani ban ai sida ai ngamja roen adai to odong ma'am sigi lesson ni dege ko nungai bro ngasi class all of the type on the comment ko I'm fire and FIR and how FIR panjamte I'm fire and yami tutor su ko fire and hello awesome cool okay thank you everyone ko fire okay all right awesome okay thank you everyone awesome so adu tardi ma'am ko amulas aine am toina panba ama mu haige yam sneo brother amana khutta di pair thamda yaro that's important ko aina hujik pi giba software dum masinaro nangi product gi data ni pi adu kana da pi gidaba Facebook te pi gidaba ko adu skill so tam ge tari welcome to my world I'll teach you okay number 2 you need to become a marketers no matter what any business ama to matamda ko marketing skills le gidaba any business ama or business owner or shunu ko employee or shunu oiningbam or shunu you need to become a marketers ko law of attraction or shunu healing or shunu adai kare life coach or shunu jitna oiningbo or shunu even though you have the world best product
ꯅꯪꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯄ꯭ꯔꯗꯛ ꯑꯐꯕ ꯑꯃ ꯂꯩꯔꯦꯕ ꯀꯃꯥꯏꯅ ꯊꯥꯗꯣꯔꯛꯇꯣꯏꯅꯣ tell me ꯅꯪ ꯐꯅꯌꯥꯝ ꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕ I don't care ꯀꯣ ꯅꯪ ꯖꯤꯇꯅ ꯑꯐꯥꯎꯕ ꯑꯣꯏꯔꯁꯅꯨ ꯀꯣ ꯄ꯭ꯔꯗꯛꯁꯦ ꯍꯦꯛꯇ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯑꯣꯏꯔꯁꯅꯨꯕ ꯀꯃꯥꯏꯅ ꯌꯣꯟꯗꯣꯔꯤꯒꯦ ꯚꯥꯏ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯃꯤꯟꯅ ꯇꯥꯕ ꯐꯖꯅ ꯑꯗꯨꯝ ꯀꯞ ꯇꯥꯕ this is the biggest challenge in the history of Manipur just now ko right now haidar Manipurda ko ꯑꯩꯒꯤ ꯄ꯭ꯔꯗꯛ ꯐꯠꯇ ꯌꯥꯗꯦ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯑꯗꯥ ꯆꯨꯝꯃꯦ ꯐꯩꯌꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁ꯭ꯀꯤꯜꯁꯤꯁꯨ ꯇꯝꯃꯣꯕ ꯑꯃꯨꯛ ꯍꯦꯟꯅ ꯌꯣꯜꯂꯛꯀꯅꯤꯕ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯏꯔꯣ ꯁꯔꯚꯤꯁꯦꯁ ꯑꯣꯏꯔꯣ this is a very very important ko I'm a marketers I know the importance of marketing Steve Jobs one of the best marketers in the world ꯀꯣ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯂꯤꯀꯣ ꯃꯌꯥꯝ ꯁ꯭ꯇꯤꯞ ꯖꯣബ്ꯁꯀꯤ ꯃꯥꯒꯤ ꯋꯥꯍꯩ ꯃꯥꯒꯤ ꯚꯦꯂ꯭ꯌꯨ ꯃꯥꯒꯤ ꯄ꯭ꯔꯗꯛ ꯗꯤꯖꯥꯏꯟ ꯀ꯭ꯋꯥꯂꯤꯇꯤ ꯕꯦꯅꯤꯐꯤꯠꯁ ꯑꯦꯄꯜꯗ ꯑꯩꯁꯨ ꯉꯥꯎꯋꯦꯕ I use all the Apple product my friend ꯀꯩꯒꯤꯅꯣ ꯑꯦꯄꯜꯒꯤ ꯋꯥꯟꯁ ꯄ꯭ꯔꯗꯛ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯐꯣꯟ ꯑꯣꯏꯒꯦꯔꯥ ꯂꯦꯞꯇꯣꯞ ꯑꯣꯏꯒꯦꯔꯥ ꯋꯥꯠꯆ ꯑꯣꯏꯒꯦꯔꯥ ꯖꯤꯇꯅ ꯖꯣꯕꯤ ꯑꯣꯏꯔꯁꯅꯣꯕ ꯑꯦꯄꯜꯒꯤ ꯄ꯭ꯔꯗꯛ ꯋꯥꯟꯁ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯆꯨꯕ ꯑꯃ ꯍꯦꯛꯇ ꯇꯧꯋꯦꯕ ꯀꯣ ꯑꯩ ꯑꯦꯟꯗ꯭ꯔꯣꯏꯗ ꯅꯣꯡꯃꯇ ꯁꯤꯖꯤꯟꯅꯗꯦ ꯃꯌꯥꯝ ꯑꯩ ꯑꯦꯟꯇꯥꯌꯔ ꯂꯥꯏꯐ ꯀꯣ ꯋꯥꯟꯁ ꯑꯩꯅ ꯑꯥꯏꯐꯣꯟ ꯁꯤꯖꯤꯟꯅꯕ ꯍꯧꯒꯦ ꯑꯩ ꯑꯥꯏꯐꯣꯟ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩ ꯍꯣꯡꯒꯦꯔꯥ ꯇꯥꯡꯒꯦꯔꯥ ꯀꯩꯒꯤꯅꯣ ꯑꯩ ꯆꯨꯏꯌꯦꯕ ꯑꯗꯨ ꯆꯨꯈꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯑꯩ ꯁꯥꯇ꯭ꯔꯁꯦ ꯑꯩ ꯆꯨꯍꯟꯗꯣꯏꯅꯦꯕ that's the phenomenal marketers in the world Steve Jobs ꯀꯣ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯏꯔꯣ ꯁꯔꯚꯤꯁꯦꯁ ꯑꯣꯏꯁꯅꯣꯕ ꯖꯤꯇꯅ ꯑꯣꯏꯁꯅꯣꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯨꯕꯗꯣ ꯑꯃꯨꯛꯇꯪꯕꯨ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯕ ꯃꯊꯪ ꯁꯤꯖꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯗꯤ ꯂꯥꯏꯔꯅ ꯀꯣ ꯄꯦꯟꯒ ꯂꯣꯏ ꯂꯩꯈꯠꯂꯛꯑꯦ ꯃꯌꯥꯝ ꯁ꯭ꯇꯤꯞ ꯖꯣബ്ꯁꯤ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯀꯣ ꯇꯝꯖꯕ ꯀꯣ ꯑꯩꯒꯤꯗꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯁꯨ still he is my mentor ꯀꯣ I really appreciate it ꯍꯣꯏ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯎꯋꯦꯕ ꯀꯣ ꯑꯗꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯍꯥꯏꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯍꯥꯏꯔ ꯇꯧꯔꯛꯀꯅꯤ ꯀꯣ what's the goal of your organization ꯀꯣ when it comes to hiring people ꯀꯣ ꯑꯩꯗꯤ ꯑꯉꯥꯡ ꯉꯥꯛꯇꯁꯨ ꯍꯥꯏꯔ ꯇꯧꯋꯤꯗꯅ ꯑꯩ ꯑꯍꯟ ꯑꯝꯇ ꯍꯥꯏꯔ ꯇꯧꯗꯦ but they will work world class ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩ ꯉꯁꯤ ꯑꯩꯈꯣꯏꯁꯨ ꯇꯤꯝ ꯃꯤꯇꯤꯡ ꯇꯧꯋꯤ ꯀꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯣꯏ ꯀꯧꯋꯦ ꯂꯣꯏ ꯇꯥꯛꯄꯅꯤ ꯑꯍꯣꯕꯗꯩ ꯀꯩꯗꯩ ꯀꯔꯥꯗꯩ ꯑꯗꯨꯗꯩ ꯑꯗꯥꯗꯩ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯝꯇꯥꯏꯝꯁ ꯀꯣ ꯃꯤꯇꯤꯡ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯣ ꯃꯣꯏꯁꯨ ꯀꯣ ꯑꯗꯨꯝ ꯅꯣꯏ ꯈꯪꯉꯝꯒꯅꯤ ꯀꯣ ꯑꯩꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯇꯧꯈꯠꯂꯛꯏ ꯑꯗꯣ ꯑꯩꯁꯨ ꯃꯣꯏꯗ ꯂꯣꯏ ꯀ꯭ꯔꯦꯗꯤꯠ ꯄꯤꯌꯦꯕ ꯃꯣꯏ ꯂꯩꯔꯝꯕꯩ ꯑꯩꯁꯨ ꯉꯁꯤ ꯂꯩꯕꯅꯦꯕ ꯑꯩ ꯊꯟꯗꯗ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅꯅꯦ ꯑꯩ ꯃꯅꯤꯡꯗ ꯅꯣꯏ ꯖꯤ.ꯑꯥꯏ. ꯖꯣꯒ ꯎꯕ꯭ꯔꯣ ꯀꯣ I'm the fans of Marvel 하이다. 타노스도 슈퍼맨, 배트맨 ꯂꯣꯏ ꯂꯩꯖꯤꯗꯤ ꯃꯅꯤꯡꯗ. ꯀꯣ so ꯑꯗꯨꯅ ꯀꯣ marketers ꯑꯁꯦ ꯀꯣ ꯃꯄꯥꯟꯒꯤ ꯊꯣꯡꯗ ꯑꯣꯏꯗ꯭ꯔꯁꯨꯅꯦ ꯊꯃꯣꯏꯗꯗꯤꯅꯦ ꯑꯩꯁꯦ marketersꯅꯤꯀꯣ I'm a funnel architect ꯑꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯀꯣ funnel ꯁꯤꯖꯤꯟꯅꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯪ ꯄꯩꯁꯥ ꯁꯨꯛꯇꯥꯟ ꯇꯥꯜꯂꯣꯏ ꯋꯦꯕꯁꯥꯏꯠꯇ ꯅꯪ ꯄꯩꯁꯥ ꯁꯨꯛꯇꯥꯟ ꯇꯥꯜꯂꯣꯏ ꯒꯦꯔꯦꯟꯇꯤꯅꯤ ꯑꯩꯁꯨ ꯋꯦꯕꯁꯥꯏꯠ ꯂꯩ ꯋꯦꯕꯁꯥꯏꯠꯇ 9 ꯂꯩ but I use funnel why ꯀꯩꯒꯤꯅꯣ I wanted to earn money ꯅꯣꯏ ꯄꯩꯁꯥ ꯇꯥꯅꯤꯡꯗ꯭ꯔꯣ ꯀꯣ ꯄꯩꯁꯥ ꯇꯥꯅꯤꯡꯉꯒꯗꯤ you have to use funnel so ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣꯕ number 1 you need to become a marketer ꯁꯅ ꯍꯥꯏꯁꯦ ꯁꯤꯗ ꯌꯦꯡꯉꯣ understand what funnel is ꯀꯣ ꯅꯣꯏ ꯋꯦꯕꯁꯥꯏꯠ ꯑꯗꯤ ꯃꯌꯥꯝ ꯇꯃꯥꯝ ꯇꯥꯔꯝꯃꯅꯤꯕ ꯀꯅꯥ ꯇꯥꯗ꯭ꯔꯤꯕ ꯌꯥꯎꯔꯤ ꯋꯦꯕꯁꯥꯏꯠ ꯇꯥꯗ꯭ꯔꯤꯕ ꯑꯝꯇꯪ ꯌꯦꯡꯖꯒꯦ welcome back to jungle ꯋꯦꯕꯁꯥꯏꯠ ꯇꯥꯗ꯭ꯔꯤꯕ ꯀꯣꯃꯦꯟꯇ ꯑꯝꯇ ꯄꯤꯕꯤꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯑꯣꯏꯒꯦꯔꯥ ꯀꯣ ꯋꯦꯕꯁꯥꯏꯠ ꯇꯥꯗ꯭ꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯑꯣꯀꯦ ꯑꯗꯨꯅꯦ ꯂꯥꯛꯇꯣꯏꯁꯦ ꯍꯧꯖꯤꯛ ꯐꯅꯦꯜ ꯑꯁꯦ ꯀꯔꯤꯅꯣꯁꯦ ꯇꯥꯛꯇꯣꯏꯅꯤ ꯑꯗꯨꯅꯤ ꯔꯥꯀꯦꯁ ꯁꯣꯔꯣꯛꯈꯥꯏꯕꯝ ꯀꯣ ꯐꯅꯦꯜ ꯍꯥꯏꯁꯤꯕ ꯑꯗꯨꯅꯤ ꯇꯥꯛꯂꯛꯇꯣꯏꯁꯦ ꯀꯣ ꯑꯣꯀꯦ ꯇꯝꯃꯟꯗꯅ ꯀꯣꯛꯁꯦ ꯉꯥꯎꯔꯦ ꯍꯥꯏꯖꯜꯂꯦ ꯀꯣ ꯉꯥꯎꯔꯛꯑꯒꯅꯦ ꯉꯥꯎꯔ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯉꯥꯎꯔ ꯆꯠꯇ꯭ꯔꯤꯒꯩ ꯃꯤꯅ ꯈꯪꯉꯣꯏ ꯑꯣꯀꯦ
ꯌꯦꯡꯉꯨꯀꯣ funnel ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯀꯣ ꯗꯤꯐꯤꯅꯤꯁꯟꯒ ꯌꯦꯡꯉꯨꯅꯨ ꯀꯣ ꯒꯨꯒꯜꯗ ꯑꯣꯏꯒꯦꯔꯥ ꯆꯦꯠ ꯖꯤꯄꯤꯇꯤꯗ ꯑꯣꯏꯒꯦꯔꯥ ꯀꯣ ꯏꯪꯂꯤꯁ ꯃꯌꯥꯝ ꯄꯥꯕ ꯊꯣꯛꯀꯦꯔꯥ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯣꯕ ꯑꯩ 1-2 words ꯍꯥꯏꯔꯛꯀꯦꯕ funnel ꯍꯥꯏꯕꯗꯤ ꯏꯁꯝ ꯁꯝꯕꯤꯗ ꯅꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯀꯁꯇꯃꯔ ꯃꯌꯥꯝꯗꯨꯒꯤ ꯖꯔꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯝꯄꯜ ꯌꯥꯔꯕ ꯉꯥꯎꯔꯤꯕꯣ ꯂꯨꯕ꯭ꯔꯣꯅꯦ ꯁꯤꯕꯣ funnel ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯅꯍꯥꯛꯀꯤ ꯀꯁꯇꯃꯔ ꯃꯌꯥꯝꯗꯨꯒꯤ ꯖꯔꯅꯤ ꯍꯥꯏꯕꯅꯦꯕ ꯃꯨꯟꯅ ꯇꯥꯎꯀꯣ ꯁꯤ ꯈꯪꯗꯅ ꯄꯩꯁꯥ ꯇꯥꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯣꯟꯂꯥꯏꯟꯗ ꯈꯔ ꯂꯨꯅꯤ ꯀꯣ ꯋꯦꯕꯁꯥꯏꯠꯇꯤ ꯀꯩꯅꯣ ꯋꯦꯕꯁꯥꯏꯠ ꯖꯁ ꯕ꯭ꯔꯣꯁꯔꯒꯨꯝꯕꯅꯦꯕ ꯁꯤꯒꯨꯝꯕ let's say ꯁꯤꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯠꯁ ꯑꯃ ꯄꯤꯔꯒꯅꯦ ꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ one hero one queen ꯍꯥꯏꯕꯅꯦꯕ ꯑꯩꯈꯣই ꯀꯥꯡꯕꯨꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯏꯕ ꯃꯤꯗꯣ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯃꯥꯅ ꯄꯥꯝꯃꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯩ ꯁꯣꯂꯨꯁꯟ ꯇꯛ ꯂꯥꯎꯅ ꯄꯤꯅꯤꯕ ꯋꯦꯔꯁ ꯏꯟ ꯋꯦꯕꯁꯥꯏꯠꯇꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯀꯅꯥꯒꯤ ꯄ꯭ꯔꯗꯛ 1 2 3 4 ꯂꯣꯏ ꯍꯥꯞꯆꯤꯟꯅꯤ ꯃꯥꯒꯤ ꯕ꯭ꯔꯥꯟꯗꯒꯤ ꯀꯣꯟꯇꯦꯛ ꯑꯗꯨꯗꯤ ꯀꯣꯛ ꯉꯥꯎꯋꯤꯗꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯆꯞ ꯆꯥꯅ ꯁꯣꯜꯕ ꯇꯧꯕꯤꯌꯣꯕ ꯗꯦꯠꯁ ꯏꯠ ꯁꯤꯝꯄꯜ funnel ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯅꯍꯥꯛꯀꯤ ꯀꯁꯇꯃꯔꯗꯣ ꯃꯥꯒꯤ ꯖꯔꯅꯤꯁꯦ ꯅꯪ ꯀꯗꯥꯏꯕꯨ ꯄꯨꯕ ꯉꯝꯗꯣꯏꯅꯣ ꯗꯦꯠꯁ ꯅꯝꯕꯔ 1 ꯀꯁꯇꯃꯔ ꯄꯨꯕ ꯍꯥꯏꯁꯦ ꯃꯊꯪ ꯄꯨꯕ ꯍꯥꯏꯁꯦ ꯄꯩꯁꯥꯅꯤꯀꯣ ꯑꯩꯅ ꯅꯣꯏꯗ ꯄꯨꯗ꯭ꯔꯣ ꯄꯨꯔꯝꯒꯅꯤ ꯐ꯭ꯔꯤꯗꯩ ꯄꯨꯔꯛꯄꯗꯨꯅ ꯄꯦꯠꯇ ꯑꯃꯨꯛ ꯄꯨꯔꯦ ꯄꯦꯠꯇ ꯑꯃꯨꯛ ꯃꯊꯪ ꯄꯨꯈꯤꯗꯣꯏꯅꯦꯕ ꯗꯦꯠꯁ ꯑ ꯖꯔꯅꯤ ꯅꯣꯏ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯅꯦꯜꯗ ꯂꯩꯌꯣ ꯅꯁꯥꯅ ꯗꯤꯁꯥꯏꯠ ꯇꯧꯖꯔꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯃꯌꯥꯝ the free is the first customer journey ꯀꯣ ꯅꯣꯏꯅ ꯊꯥꯏꯅ 7 days ꯑꯗꯨ ꯑꯗꯥ that's my first funnelꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯅꯦꯕꯗꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯤꯊꯔꯛꯀꯅꯤꯕ ꯀꯣ ꯑꯍꯥꯟꯕ ꯐ꯭ꯔꯤꯗ ꯌꯥꯎꯔꯝꯕ ꯃꯤ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯆꯪꯉꯛꯑꯣꯏꯕ ꯆꯪꯉꯛꯀꯗ꯭ꯔꯥꯅꯦ ꯆꯪꯉꯛꯑꯣꯏ ꯐꯅꯦꯜ ꯂꯣꯏ ꯎꯗ꯭ꯔꯤꯕꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯤꯊꯔꯛꯄꯗꯣ ꯐꯅꯦꯜ ꯎꯗꯕ ꯃꯤ ꯌꯥꯎꯅꯔꯤꯕꯣ ꯑꯝꯇ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯣ ꯌꯦꯡꯒꯦ ꯂꯥꯏꯔꯤꯛ ꯁꯨꯛꯇꯝ ꯇꯝꯃꯝꯃꯔꯣꯏꯗꯧꯅꯦ ꯑꯗꯨꯃ ꯀꯣ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯂꯦꯕ ꯁꯨꯛ ꯌꯥꯎꯔꯝꯃꯔꯣꯏ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯌꯥꯝ ꯅꯤꯛꯈꯥꯏꯕꯤꯗꯣ ꯆꯤꯊꯕꯤꯒꯗꯣ ꯀꯣ ꯐꯅꯦꯜ ꯇꯥꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯔꯩ ꯌꯦꯁ ꯁꯥꯔꯩꯗꯨꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯁꯥꯔꯩꯕꯨ ꯈꯪꯖꯤꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯆꯤꯊꯔꯛꯇ꯭ꯔꯥ ꯁꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯗ꯭ꯔꯥ 7 daysꯇ ꯌꯥꯝꯗ꯭ꯔꯣ ꯌꯥꯝꯃꯤ ꯌꯥꯝꯗꯦ 7 daysꯇ ꯑꯗꯨꯝ ꯆꯤꯊꯔꯛꯑꯕ ꯁꯣ ꯃꯤ ꯀꯣ 60 70 ꯌꯥꯎꯕꯗꯣ 20 30 ꯈꯛꯇꯅꯦꯕ ꯌꯥꯎꯔꯛꯇꯣꯏꯁꯦ 20 30ꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯦꯕ ꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯗꯨꯗ that's exactly the funnel is type in the comment if you're clear just type clear funnel gyan taro YouTube te yengagasu type in the comment type yes clear okay awesome miyam kasu ludabna aina kasu luna tawe we are a very simple guy ko simplification ko aina focus tawdi kaido focus tawi ai jo to ko manipur sum tawramnina noigi level jai ure di ko angang su yawi ahan su yawi akhoi lenga su yawi ko adagi miyai chalab su loi yorkpunina na kamaina tak sige do ai sida nainaba matamda myam ko ai jo ahing tumde 노이다 가만히 딱 두노 어제 뽕 따라마 도대 펌기주나 거 농알로우제 컹데 아이나 third batch ꯍꯧꯔꯝꯗꯥꯏꯗꯅ 또 ꯑꯩ ꯇꯤꯝ ꯂꯣꯏ ꯈꯪꯕꯅꯦꯕ ꯃꯤꯇꯤꯡ ꯇꯧꯁꯦ ꯍꯥꯏ ꯃꯣꯏ ꯊꯦꯡꯅꯩ ꯑꯩꯁꯨ ꯆꯥꯛ ꯆꯥꯁꯜꯂꯗꯤ ꯂꯥꯏꯛ ꯇꯧ ꯕꯤꯠ ꯌꯥꯎꯗꯦꯕ ꯄꯨꯡ 12ꯗ ꯐꯝꯃꯛꯄꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6:30ꯗ ꯑꯩ ꯔꯤꯖꯜꯁꯦ ꯂꯥꯛꯑꯦꯕ ꯀꯃꯥꯏꯅ ꯇꯥꯛꯁꯤꯒꯦ ꯀꯣ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏ ꯍꯩꯇꯕ ꯃꯤꯗ ꯀꯃꯥꯏꯅ ꯇꯥꯛꯀꯅꯤ ꯀꯣ ꯏꯪꯂꯤꯁ ꯍꯩꯇꯕ ꯃꯤꯗ ꯀꯃꯥꯏꯅ ꯇꯥꯛꯂꯛꯀꯅꯤ ꯀꯣ ꯌꯨꯠ ꯀꯩꯗ ꯀꯃꯥꯏꯅ ꯇꯥꯛꯂꯛꯀꯅꯤ
ꯀꯣ ꯁꯤ ꯐꯖꯅ ꯅꯩꯅꯗ꯭ꯔꯒꯗꯤ ꯀꯣ ꯅꯪꯅ ꯄꯤꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯃꯤꯉꯣꯟꯗ ꯇꯥꯛꯄꯗ ꯈꯤꯇꯪ ꯆꯥꯅꯕ ꯋꯥꯠꯀꯅꯤ ꯅꯣꯏꯁꯨ ꯑꯦꯅꯥꯂꯥꯏꯁ ꯇꯧ ꯍꯧꯖꯤꯛꯇꯒꯤ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯏꯔꯣ ꯁꯔꯚꯤꯁ ꯑꯣꯏꯔꯣ ꯀꯣ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯕꯅꯤ ꯃꯥꯟꯅꯕ꯭ꯔꯣ ꯑꯗꯨꯅ ꯀꯩꯗꯧꯔꯛꯀꯅꯤ ꯐꯅꯦꯜ ꯍꯥꯏꯁꯦ ꯊꯝꯃꯛꯏꯁꯦ ꯑꯗꯨ ꯃꯔꯝꯒꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯐꯅꯦꯜꯁꯤꯗ ꯀꯩꯗꯧꯔꯛꯀꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯒꯤꯅ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯁꯅꯨ ꯑꯇꯥꯡꯕ ꯂꯩꯖꯔꯁꯅꯨ ꯂꯥꯏꯔꯕ ꯀꯥꯡꯕꯨꯅ ꯂꯥꯏꯔꯕꯒꯤꯗ ꯂꯩꯖꯁꯅꯣꯕ ꯈꯔ ꯃꯌꯥꯏ ꯑꯣꯏꯔꯛꯄ ꯃꯤꯒꯤ나 ꯃꯌꯥꯏꯗ ꯂꯩꯖꯁꯅꯣꯕ ꯀꯣ ꯍꯦꯟꯅ ꯆꯠꯅꯤꯡꯉꯒꯅ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯄ ꯑꯣꯏꯅ ꯑꯗꯨꯒꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯇꯨꯁꯨ ꯑꯃꯇꯪꯗ ꯂꯣꯏꯁꯟꯒꯅꯣ ꯑꯃꯇꯪꯗ ꯂꯣꯏꯁꯜꯂꯒꯗꯤ ꯅꯪ ꯇ꯭ꯔꯥꯟꯖꯦꯛꯁꯅꯦꯜ ꯕꯤꯖꯤꯅꯦꯁ ꯇꯧꯔ ꯑꯗꯨꯝ ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯒꯤ ꯕꯤꯖꯤꯅꯦꯁꯇ ꯐꯅꯦꯜꯗꯨꯅ ꯎꯔꯛꯑꯣꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯧꯖꯤꯛ ꯑꯩꯁꯨ ꯄꯤꯔꯤꯁꯤꯗꯤ ꯀꯣ ꯄꯩꯁꯥ ꯂꯩꯖꯗ꯭ꯔꯒꯗꯤ ꯐꯔꯦ ꯀꯣ 90 daysꯀꯤ ꯆꯦꯂꯦꯟꯖ ꯑꯩ ꯇꯥꯛꯊꯣꯛꯀꯦꯕ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯗꯨ ꯅꯁꯥꯅꯗꯤ ꯈꯔ ꯌꯥꯝ ꯍꯣꯠꯅ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯣ ꯄꯩꯁꯥ ꯂꯩꯔꯒꯅ ꯃꯅꯨꯡꯗ ꯂꯥꯛꯑꯣ ꯀꯣ ꯐꯖꯅ ꯁꯤꯅꯤ ꯑꯗꯨꯅꯤ ꯃꯥꯏꯅꯤꯗꯣ ꯍꯥꯏꯔ ꯇꯧꯅꯕ ꯑꯃꯅ ꯃꯈꯜ ꯑꯃꯅꯦꯕ ꯍꯦꯟꯅ ꯆꯠꯅꯤꯡꯉꯒꯅ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯨꯗꯩ ꯑꯃꯨꯛ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯂꯥꯛꯑꯣꯕ ꯑꯗꯨꯃꯥꯏꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯗꯛꯇꯁꯨ ꯀꯣ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯣꯏꯁꯅꯣꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯣ ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯁꯤꯗ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯍꯟꯒꯗꯧꯅꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯅꯪꯗꯤ ꯍꯦꯛꯇ ꯐꯔꯕꯅꯦꯅ ꯍꯦꯛꯇ ꯂꯩꯗꯅ ꯂꯥꯛ ꯄꯤ ꯀꯅꯥ ꯂꯩꯗꯣꯏꯅꯣ ꯃꯣꯏꯔꯥꯡꯗ ꯑꯣꯏꯁꯅꯨ ꯀꯨꯝꯕꯤꯗ ꯑꯣꯏꯁꯅꯨ ꯊꯧꯕꯥꯜꯗ ꯑꯣꯏꯁꯅꯨ ꯀꯣ ꯑꯦꯅꯤꯋꯦꯔ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯅꯝꯕꯣꯜ ꯀꯣ ꯑꯗꯒꯤ ꯃꯌꯥꯏ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯣ ꯁꯤꯗꯩꯁꯤꯗ ꯁꯤꯒꯨꯝꯕ ꯑꯩꯅ ꯇꯥꯛꯆꯔꯝꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯁꯨ ꯀꯣ ꯅꯣꯏ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯗ꯭ꯔꯣꯕꯅꯤ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯖꯁ ꯇꯤꯆꯤꯡ ꯀꯣ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯀꯔꯤ ꯍꯣꯠ ꯑꯣꯏ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯥꯛꯇꯦ ꯑꯩꯉꯣꯟꯗꯁꯨ ꯇꯝꯕꯤꯔꯛꯄ ꯃꯇꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯀꯩꯅꯣ ꯇꯥꯛꯄꯤꯗꯦꯕ ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯗꯕ ꯑꯗꯨꯅ ꯁꯤꯒꯤꯁꯤꯃ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯑꯦꯅꯤ ꯄ꯭ꯔꯗꯛꯀꯤꯅꯦ ꯃꯥꯒꯤ ꯐꯅꯦꯜꯁꯦ ꯌꯥꯝ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯌꯦꯕ ꯁꯤ ꯀꯥꯎꯒꯅꯨꯀꯣ ꯐꯅꯦꯜ ꯑꯃꯅ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯅꯤ ꯅꯣ ꯅꯦꯚꯔ ꯑꯩ ꯍꯧꯖꯤꯛ ꯀꯨꯊꯤ ꯌꯦꯡꯕ ꯃꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯌꯣꯟꯕ ꯃꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯄꯔꯐ꯭ꯌꯨꯝ ꯌꯣꯟꯕ ꯃꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯥꯡꯍꯟ ꯇꯨꯕ ꯃꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟꯗ ꯁꯔꯚ ꯇꯧꯕ ꯃꯤꯅꯦꯕ ꯁꯤꯒꯤ ꯐꯅꯦꯜ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯦꯠꯅꯩꯀꯣ ꯁꯤ ꯆꯨꯁ ꯇꯧꯕ ꯍꯩꯒꯗꯕ ꯀꯅꯥ ꯄꯥꯝꯃꯤ ꯁꯤ ꯐꯅꯦꯜꯁꯦ I have 1,000 funnels in my career, which I combine. World logic successful over funnel. There's lots of funnel. Sisina Academy manungda in period. Templates haitare. Templates na kaino. Nang music service business na. Adu itar ay kari funnel sinani. Khangdana yaroi ko. Ay music kuthi yengdone ba. Kuthi yengbo ay hayak se karma funnel sinadano. Funnel amaga mandeva. ꯑꯩ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯇꯧꯗꯣꯏꯅꯦꯕ ꯑꯩ ꯀꯣꯆꯤꯡ ꯇꯧ ꯇꯥꯔꯗꯤ ꯑꯩ ꯀꯔꯝꯕ ꯐꯅꯦꯜ ꯁꯤꯟꯅꯅꯤ ꯏꯁꯥꯅ ꯈꯪꯒꯗꯕ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯌꯣꯟꯗꯣꯏꯅꯦ ꯐꯤ ꯌꯣꯟꯗꯣꯏ ꯇꯥꯔꯗꯤ ꯑꯩ ꯀꯔꯝꯕ ꯐꯅꯦꯜ ꯁꯤꯟꯅꯅꯤ ꯗꯤꯁ ꯏꯁ ꯑ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯐ꯭ꯔꯣꯝ ꯗꯦ ꯅꯝꯕꯔ 1 ꯀꯣ ꯍꯧꯖꯤꯛ ꯅꯣꯏꯅ ꯈꯟꯖꯕ ꯋꯥꯅꯦ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯕ ꯋꯥꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯀꯣ ꯁꯤꯁꯦ ꯐꯅꯦꯜ ꯑꯃ ꯁꯥꯕ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯀ꯭ꯂꯥꯏꯟꯠ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯀꯣ ꯑꯗꯨ ꯀꯔꯝꯕ ꯐꯅꯦꯜ ꯁꯥꯗꯣꯏꯅꯣꯁꯦ ꯁꯤ ꯈꯪꯗꯅ business tꯧꯒꯅꯣ my friend ꯀꯣ ꯅꯪ ꯃꯤꯉꯣꯟꯗ ꯌꯣꯟꯕ ꯈꯤꯇꯪ ꯋꯥꯅꯤ so number 2 ꯑꯃꯨꯛ ꯌꯦꯡꯉꯣꯕ competition research super important ꯅꯪ ꯍꯧꯖꯤꯛ ꯄ꯭ꯔꯗꯛ ꯅꯈꯨꯠꯇ ꯄꯥꯏ ꯂꯩꯔꯦꯕ ꯐꯅꯦꯜ ꯑꯃꯁꯨ ꯁꯥꯔꯦꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯒꯦꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯌꯣꯟꯕ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯗꯅꯦ ꯁꯤꯗ ꯀꯣꯛ ꯌꯥꯝ ꯊꯥꯗꯒꯅꯣꯕ ꯀꯣꯛ ꯊꯥꯗꯔꯛꯀꯅꯨ ꯑꯩꯅ ꯀꯣꯛ ꯊꯥꯗꯔꯛꯀꯅꯨ ꯍꯥꯏꯕ ꯃꯔꯝ ꯂꯩ ꯀꯣ ꯁꯤꯗ ꯌꯦꯡꯉꯣꯕ ꯀꯝꯄꯤꯇꯤꯁꯟ ꯔꯤꯁꯔꯆ ꯍꯥꯏꯁꯦ ꯅꯪꯒꯤ ꯀꯝꯄꯤꯇꯤꯇꯔꯁ ꯃꯌꯥꯝꯗꯨꯅ ꯀꯃꯥꯏꯅ ꯌꯣꯜꯂꯤ ꯌꯦꯡꯉꯣꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯍꯥꯟ ꯁꯤꯕꯥꯟꯗꯗ ꯍꯥꯏꯕꯗꯣ ꯒꯣꯗ꯭ꯔꯦꯖ ꯑꯅ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯩꯅ ꯁꯤꯕꯥꯟꯗ ꯅꯤꯡꯁꯤꯡꯕ꯭ꯔ ꯅꯍꯥꯟ ꯑꯩꯅ ꯅꯪꯒꯤ ꯀꯝꯄꯤꯇꯤꯇꯔꯁ ꯃꯌꯥꯝꯅ
kamaina yonge hai matamda nang idea choidamaki lamgani lai lakte cash on delivery da yonbra online gi store da yonbra kari di yoli kamaina yoli da nang khara di khangamani beginners amagi level nang level lam kar am kagino nang loksing gyan lai rabani competitors yengba na haije moina kamaina product kamaina yoli edu yeng thoba nang neta aina nang neta pangsada sajalaga na sumaina yonbi yai adu din yaroi ko manipur ge business owner especially ko sidabu yengo amadabu yengo this is very very important critical nangi product phayam am phatar go market te yon mangam mutri do this is the lesson I'm teaching you today ko nangi computer sengo ba rani p har se ba rani p kwai de gi phaw bu yon ba kamai yoli yengo adai nang khar khango idra idea do coaching business har se ba coaching business da huji ko kanana kwai de gi top te le manipur sida nang local business atro local focus to service kanana khwaidagi hena service pi moi ma khatang khalo moina kamain yuli kamain to social media page sangjalo you will get a lot of ideas ko nang adudagi nang gyan loksing myam do deep research to hor kodong ni that is why you will crack ko your first success code from there beginners kadi the way si jama loi miss to thokar ni oh affiliate marketing ne dunia da ne lord ko si miss to wono so number 1 yong sida low entry product ko low entry is na gaino mipum khudima nahaki business da changna honaro changhalo ko mi laktrabada ko jagatta kanamtana yon bangamoy nangi business da mi changal trabu nang kamay yon deno kamay tawra changalak chige je nangi idea thadaro oi moy de ju khangani computers me amde thadarani nangi business hojik nangna pot yon bangamoktri do mi changal tawai ni mi duna nungtigi mi cham lakpa nang khadu be pot yolo dino am tahina jine ko business owner gaina ai pot yon mangamdre ware hai ba mai dukan da mi kyam la ke eno question am ta number 2 ko this is where we need a landing page ko landing page na khoina kai gidam ta sari no customer por ke hai target nang landing page ha da ba sugya yaro this is super important ko adu low entry da econom tam ge ba yung ko low entry mayai warap oiba highest oiba common funnel mayamna sanaiba funnel je common je sini ko sari je noi huzik kanu da changoba let's say Domino's pizza cha mayam chanare ko pizza da ko small am leibra medium am leibra large am leibra leilekte the big companies are follow this funnel ne do my friends if you follow this kind of strategy ko si proven ngatani si aine ta pangsim simsen manate KFC osnu ko moigi sagi nangi samna habda kanu harseba wings harseba natraga let's say crispy ko mo chicken crispy moigi boneless ka yawidana nangna 2 piece kak lordi pasado yam roidana combo ko pera kana kitang offer fangdro pasadi dum yamamani let's say 500 600 something ko ado sigi product sidi any company samana huzik yam common no funnel ne bisi noi uramani da udro simple loiba funnel but it works like crazy nang business shumaje apply to khayo coaching da oigera fees habdo oigera ko khara homuju thamo tangmuju thamo khwali tangmuju thamo ba this is a funnel sum chi thoro ba ai sa haibu funnel an har definition da chaladi yaroi ko sarai du ningjongo sarai do hokpo matamna ya chandra last tarak podadi macha am tarai do adumaina ne nang business atok to sigi highest product sidi yamna leigadra leirodra rani phi da kwali tangmudo
mi yam leiroi ko khaji khatang leir kani chap manai sarai de chitarai do ani subada mu yango landing page kai gi damak no coaching to ba kangu gai ko coaching coach oi gadaba like tak pang ko Gyaneswari adagi Santosh ko munato noi coaching tor gadaba kangu gai landing page ama sagadaba kamaina sadano ko ngasi gi class da di taroi ko adu ta adi noala ni ko si landing page mamang na zu ai yam takre ko handan dum takpani noi 7 days any lai taam gani ado landing page ama saro webinar am toro ko mayam duga tana dana khona dana karigumam taw aduga sales tawdaba sina coaching business ai ju tawi go sen this is I do ade amana kaino number 3 da service business service tawba kangu yam hai dene ID service business tawge adu tawge ada tawge ko you need this funnel kay buge ko ko sida ID product like they have a mam do si call do this is a concept narwa adagi last ta kedor kani t-shirt saino hydra ID p yonge ID restaurant tawge adu noina kedor kani direct sell tawda t-shirt yon madu kari webinar no p yon madu kari webinar no momo chok yon madu webinar do na bro pork yon madu chicken yon madu chicken kamain sa de no kan webinar na to bro direct yon na ba yare ka so this is exactly what we are learning today. So mission number 9 ni go ma'am. Ado sigi mission ma'am se ma'am ko noina pasana aiga implement to minazai hai taragadi ko come to my world and I'll teach you everything ko aiga implementation to minase si ma'ams. Aiga lois haminasi yongo kamai sage de yongo ko sida fellow actors kitang ko lay you have a product in your hand product sarko matan so kitang niyomam yor saningi ba pangsada sajan manataba adu pangsada sabdi ma'am ko mina dum hoi ahamba thamani di dum khalamani tung koina chaloi ko nangdi long term to kharo sana aduna ma'am ko ngasigi class e ma'am nungai bro do YouTube te ingirba ma'am ko class e nungai biragadi ko ma'am ma'am sigi lesson sigi YouTube chidagi ma'am na kai tambige ado sana comment ai biramo ko I page that will make my day. It means a lot. Duga, second of all, if you wanted to join this 60 days challenge, ko I description dai link thadaramge noi masima join to gani khoi team da anyone that reach out to gani and we will help you to implement this kind of awesome strategy. So thank you everyone. Sina special YouTube ki family. Have a good night. Take care and I'll see you in the next video. Signing out. Bye.